mayam bahamutida kaliri tara nokchare ngase mayam from the kuto samjagadoriba movie sigmamina Odela railway station movie sigi palani thwe aduga ahanba part ki sarugadani aina lijadoribase ali sobagi palatude handakta namna release topatangari madusu lina pidamta sem sadro lijere movie sigi ahanbagi part ka wari sede crime thriller wina tawi aduga ali sobagi part sina boot plate ki wari wina tawi wari budi samraktoribani Paramount Madamanga Devita, movies you wari see live a hotelake Aduga, movies you wari live with the Karigumba Sokibalan Kivaya with Taragaso, Mayamanga Pig and have a former say Thagatchari. Movies you hope we serve the Pimana, railway track to the Coke and Pudula Pimoma, a quaint overfangi. Kanagi Makono Habisi, Mayamna, Makata of the computer cane. Mato was some land to Pietana. Masaya Draba Kokado, police station Tamna Tuna, police station at the Makoga the Paz in Chaki. Mahayay, Mapamadula lady by missing Aduna. Makoga the poor Bumatamda, Yamanga Pahabito Key. Madigidi, Asilax Mana, Marki Masatikari Hadun Harry. Why do Tarbumatamda? Nupieduna, Mapo, Gohamagi Manata Pudana Key. Motosuna, Mogao the Bakchamado, go to Gisikatuna, Kanano Hadun Yanami. Madigidi, Mapamadula lady by police Aduna, Asi Bakchanga the Bo, Mataklama Chakalatuna, Tisan Compton Torme, Mapamadida. Anudip Kauban Palm so Queen overfangi, Mahagase, IPS pass Tortuna, Kungang Aduda, training Tonabidam Tala Kivani, Ta Hungi training name Mount of Rivasi, Aduga training Adu Hegdor Matunda, Mahagase, SP from Katribani. Madigri Makata of the Kona, Flash vacation Nama Ubafangi, Flash vacation I say, Ta Hungi Mamang Walidi, Ta Hungi Mamanda, IPS Anudip Kamaki, Nushina Zabini Pietuga, what is another Derby Amazon market posting a say. Odela Haribukung as the Tagani Haduna, Mana Mark in the Peter Harami, Mohammed Leg Haduna, Mark in the Peter Hake. Madura Google the Wing Hadun help Madura, Google me, but Yang Yana, Movie City Yoriba, Kungasida, Queen Jumto, Puyamo, Ubafangi. Margiri, when Ubafangi was a Imung Ubafangi. Imung a sea, Kramahali, Imung Habataragadi, now no longer put Imune, Madura, Kaina, so no alapagi, loser my Thagatchari, Tolapa timing underneath. Madura, Mark in the Paga, Marki Mamanaba, waiting photographer Maga, Pamina to like Yangle, Pagimo, a queen of Ufangi. Madura, no one even appeared to the Lekagi, Mina, Langa Biratuna, Marula Munganamilan, Kram to keep it in Haduna, Langa Pirami, Havide, Makoi Nigi, Lohombi, a Hingado, Mato Karamla, Stataki Pake Haduna, Langa money. Mato ordered a Mamanaba, photographer today, Yam collector happy to so okay. Madigiri, Makoinina, Nanaring the Jadula, Kankangodala, Tangnava Yumdagi, Kanavagi, Conjela Matake. Kadolibuno Haduna Makoso, Magak Tankaladuna, Kuning Kankaladuna Yanami. Madigiri, Radha Hannibal Beast and a mark in the pa, Tirupativo, some china color Kaladuna, poor Gatrapi Mongama, Ufangi. Mark in the Pasi, Kalkidam to fully with a hypothagari, Mark in the Pasi, you young Takamishakamogami, Maramaduna, Numidang Matana Mahana, you Takilatuna Mayum the Laladuna. Makoigi Chakshanga Dura, Mayung Hanjala Bidamka, Mark in the business how do something the company. Nasagi, no Lohong like the Haliba, Borkanado, Tirupati, Manon Patopani, Havidi Kazini, Tirupati Amazon Mark in the Piggy, sent from Masakalino Havitaragade, Makoi Nisi Dobini, Mayami Piron Super Kotpa is Ritapa, Masi Makoigi Matobang Murami. Nobody Kungangadu is Sarpasna, Piram Pirol Singado, Lord of Rahadun Hangbala Mahomadura, Pirol Singado, Pirabamatunda. Radhana Mahaki Purikauda, Lupacham, Yoromi Hadula, Sarpansa to the pyramid. Madura Sarpansatuna Haribasi, Masiki Pachasi, Eddie Kongrabani. Adu Nanasum, Otokuya, with the work, Karigam the Halaglim Haduna Hapam with the Madura. I call the Migi Mal Pamde. Isala Susan Zaduna Tangible Pachas and a Hena Marup Hadula, Mal Sarpansa to the Harame. Madagidi, Sarpansa dosu, Yam impresso Habido K. Leka is the Quari Tamoy Basi. Radhanangni Haramdana Mahamadri Chatke. Madagidi, Tirupati cousin Oriba, Venkates, Amasong, Madavi Luhombagi, Matavudura, Somna Kanda, Vivek Haribana Padri, Soundman Rami, Maramde, Bibi Haribana Pasina, Mamataki Matamda, Madavi Buyam, Mushicha Habdo K. Adabo, Pangodrabanina, Markso Kalaktuna, sounding to the Mamma Sing Tasiladuna, you Tamiladuna Derame. Madagidi. Baikate so sounding Kidura, I Sijabana Hena Pari Haduna, Mamma Singadura Hypertanjada, Mamma Singadura Hare, Nanga Bushiduba. She got up with Makoine, Makoi Buhaki Gahalo Hadun Hare, Madagidi Marso, you Tham the Batagi,
ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯌꯨ ꯊꯛꯈꯤ ꯑꯃꯁꯨꯡ ꯌꯨ ꯊꯛꯂꯕꯅꯤꯅ ꯃꯊꯣꯡ ꯆꯥꯗꯕ ꯋꯥ ꯀꯌꯥ ꯃꯔꯨꯝ ꯉꯥꯡꯅꯩ ꯑꯩ ꯃꯥꯙꯕꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯧꯅ ꯂꯨꯍꯣꯡꯂꯛꯂꯤꯕ ꯃꯥꯙꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯕꯨꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯊꯣꯝꯖꯤꯟꯅꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ IPS ꯑꯣꯏꯔꯤꯕ ꯑꯅꯨꯗꯤꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯂꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥꯃꯔꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯙꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯔꯦꯞ ꯇꯧꯕꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯇꯨꯅ ꯂꯪꯊꯣꯛꯇꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯉꯔꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯃꯁꯨꯡ ꯉꯔꯥꯡ ꯑꯁꯤꯃꯛ ꯃꯈꯣꯏꯒꯤꯗꯤ ꯑꯍꯥꯟꯕ ꯁꯨꯍꯥꯒꯔꯥꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯙꯕꯤꯒꯤ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯈꯣꯡꯒꯨꯟ ꯑꯃꯗ ꯅꯦꯠꯀꯦ ꯇꯧꯕ ꯇꯟꯖꯥ ꯑꯗꯨꯗ ꯑꯅꯨꯗꯤꯞꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯈꯤ ꯑꯃꯁꯨꯡ ꯈꯣꯡꯒꯨꯟ ꯑꯗꯨꯕꯨ ꯐꯣꯇꯣ ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯈꯣꯡꯒꯨꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯐꯣꯔꯦꯟꯁꯤꯛ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯥꯙꯕꯤꯒꯤ ꯃꯅꯦꯝ ꯃꯀꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯄꯨꯂꯤꯁꯇ ꯐꯥꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯝ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯛꯀꯤ ꯃꯇꯥꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯕꯦꯛꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯕꯤꯕꯦꯛꯇ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯍꯧꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯕꯤꯕꯦꯛꯇ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯙꯕꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯤꯕꯦꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄꯒꯅ ꯁꯥꯔ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯍꯥꯠꯇ꯭ꯔꯤꯕꯅꯣ ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ CI ꯂꯛꯁꯃꯟ ꯑꯗꯨꯁꯨ ꯀꯣꯛ ꯆꯥꯛꯄ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯕꯤꯕꯦꯛꯄꯨ ꯄꯪꯐꯨꯗ ꯐꯨꯕ ꯍꯧꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ IPS ꯑꯅꯨꯗꯤꯞꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯇꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯗ ꯑꯦꯗꯚꯥꯏꯁ ꯄꯤꯅꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤꯗꯨꯝ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯕꯤꯕꯦꯛꯄꯨ ꯐꯨꯕ ꯌꯥꯕ ꯐꯨꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯝꯕꯔ 2 ꯇꯧꯕ ꯖꯒꯥ ꯑꯗꯨꯗ ꯂꯤꯆꯩ ꯃꯔꯨ ꯑꯃ ꯊꯥꯎ ꯇꯔꯒ ꯂꯤꯡꯁꯤꯟꯈꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯕꯤꯕꯦꯛꯁꯨ ꯅꯥꯕꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯃꯥꯙꯕꯤꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ CI ꯑꯗꯨꯁꯨ ꯀꯦꯁ ꯑꯁꯤ ꯁꯣꯜꯚ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ IPS ꯑꯅꯨꯗꯤꯞ ꯂꯥꯛꯈꯤ IPS ꯑꯅꯨꯗꯤꯞꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯕꯤꯕꯦꯛꯁꯨ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯐꯥꯔꯝꯕꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ IPS ꯑꯅꯨꯗꯤꯞꯀꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯃꯤꯍꯥꯠꯄ ꯑꯣꯏꯍꯟꯕꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯏꯖꯨꯀꯦꯇꯦꯗ ꯑꯣꯏꯔꯕ ꯄꯔꯁꯟ ꯑꯃꯅꯤ ꯑꯩ ꯏꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯨꯗꯤꯞ ꯑꯁꯤ IPSꯀꯤ ꯇꯣꯞ ꯔꯦꯡꯀꯔꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯣꯇꯜ ꯑꯃ ꯂꯩꯕꯗꯨ ꯕꯤꯕꯦꯛꯇ ꯅꯪꯁꯤꯜꯂꯤ ꯃꯗꯨꯒꯤꯗꯤ ꯕꯤꯕꯦꯛꯅ ꯃꯈꯨꯠ ꯑꯣꯏꯅ ꯕꯣꯇꯜ ꯑꯗꯨ ꯑꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯅꯨꯗꯤꯞꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯤꯍꯥꯠꯄ ꯑꯁꯤ ꯕꯤꯕꯦꯛꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯤꯍꯥꯠꯄꯗꯨꯗꯤ ꯔꯥꯏꯠ ꯍꯦꯟꯗꯦꯗꯅꯤ ꯑꯗꯨꯒ ꯕꯤꯕꯦꯛꯇꯤ ꯂꯦꯐ ꯍꯦꯟꯗꯦꯗꯅꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯝꯂꯤꯕ ꯁꯤꯃꯦꯟꯒꯤ ꯁꯦꯝꯄꯜ ꯑꯗꯨ ꯇꯦꯁꯠ ꯇꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯤꯃꯦꯟ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯍꯥꯠꯄ ꯑꯁꯤ ꯆꯍꯤ 30 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯆꯍꯤ 19ꯇꯅꯤ ꯑꯗꯨꯒ ꯈꯣꯡꯎꯞꯀꯤ ꯁꯥꯏꯖ ꯑꯗꯨꯁꯨ ꯅꯝꯕꯔ 10ꯒꯤ ꯁꯥꯏꯖꯅꯤ ꯑꯗꯨꯒ ꯕꯤꯕꯦꯛꯀꯤ ꯃꯈꯣꯡꯒꯤ ꯁꯥꯏꯖꯇꯤ ꯅꯝꯕꯔ 8 ꯑꯃꯨꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯨꯂꯤꯁ ꯑꯗꯨꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯏꯖꯨꯀꯦꯁꯟ ꯂꯩꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯑꯃꯁꯨꯡ ꯑꯅꯨꯗꯤꯞꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯛꯄ ꯌꯥꯗꯕꯗꯒꯤ ꯕꯤꯕꯦꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯄ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃ ꯖꯪꯒꯜꯗ ꯁꯤꯗꯨꯅ ꯇꯥꯔꯝꯃꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯐꯪꯈꯤ ꯁꯤꯗꯨꯅ ꯇꯥꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯁꯨ ꯃꯃꯥꯡꯊꯛꯇ ꯃꯥꯙꯕꯤꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯋꯥ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯉꯔꯥꯡꯗ ꯂꯨꯍꯣꯡꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯀꯩꯅꯥꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯂꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯁꯣꯏꯗꯅ ꯁꯥꯏꯀꯣ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯃꯁꯨꯡ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ SI ꯑꯗꯨꯅꯗꯤ ꯑꯅꯨꯗꯤꯞꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯈꯤꯗꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯒꯗꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯃꯁꯨꯡ ꯅꯪꯅ ꯐꯤꯂꯝ ꯌꯥꯝꯅ ꯌꯦꯡꯂꯒ ꯑꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯁꯥꯒꯠꯀꯅꯨ ꯍꯥꯏꯗꯨꯅ SI ꯑꯗꯨꯅ IPS ꯑꯅꯨꯗꯤꯞꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ IPS ꯑꯅꯨꯗꯤꯞꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯄꯥꯎ ꯇꯝꯃꯝꯃꯤ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯖꯪꯒꯜꯗ ꯁꯤꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯏ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯄꯨꯔꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯈꯤ
police station da su yam thengna ba matam da lapui mo ngadu uraba matam da ma ki officer singa da su yam ngai mapam madu da nubi constable am su lerame madigi ma na phone du cha social ba matung da nga ki matung da message du check dawi phone yo ba message du da thuidok pa thinglen ngai ba message di okite madigi ma na mapam madu da le ba CCTV camera du uraba matam da phone gi gallery da kai yaung gani haiduna khalei asum tawduna gallery du photo luba matam da di jungle gi sinama uba fangi aduga nakanda radio da isai taduna lupa amana wa ngang bagi khonja su tarame amasong siriba nupi dugi mikap mirau khosu kyamunum tarame tanza chalo bidagi phone dugi camera du on tawtuna video du so record tawkhibani amasong makoina wari sanariba singa du so loile record tawkhibani madigidi mihar paduna nupi du jungle da puraktuna hangliba se nangna lohongbagi ahinga dura kari kari tawe amasong ahamba numira duda nangi lupana mato karam tawe amasong nangna kari kari tawe haduna wali loli liu haduna harake kaligumana madu wali singado loli li bataragadi nangbo ina charangare haduna harake madigri nupi dusu kiman khiduna mahaki nupaga tawkhiba singado loli lire wali du lina mahagi nupana tawbugi mohonga duga cham manana kilara duna nupi dusu pairo deba jaga kya maramda paike mato usumna kilara duna nupi du ijat mangalam duna mapam madu da hatong lame amasong mapam maduri chen ke audio record du taru matam da somna kanda constable du so mamitik mapitare amasong ma pole matharu dabni haidun harake somna kanda anudip so kari to godam haidun ma khanjana dunu lerame madigi simna madana khone uba fali base somna kanda na haibati tirupati gi mayumdana radhana iru jeringi tanjaduna ma ke manaw nupa nanduna ahobadagi mate me iru jabadu yendul lerame amasong video namdana lerame Tabu kanaguma misagama lapagi video du mapung pa namkhidre sambu hai banu pasiga nandu hai banu pasiga tinai amasong makhoi ni se na thaicha da video camera exchange tawla bam changne madigi radha so ilu jabalo reduna tirupati gi mnaw changai amasong mahaki blouse du kochi pajan biu hadu harakhe maduda tirupati su tumnu lerabi tummadu hawdukladuna pansalu haduna harapu matamaduna tirupati makut thaktan ngiladuna blouse du panjale maduna radhana tirupati da harakle base Numidang so came to Wangam Ayukta so Nakuta Capito Carigino, Bakalido Carigino Haduna Cherame. Madagidi, phone the Yoriba or Dio, like I do me sing a duda, Tahalatuna, Masiki Conjera say Kangra Haduna Hana K. Asomosum Tahalapagidi, Radayimum the Yore, Radayimum the Yopomatamda, Sound Ladutar Bomatamda, Masiki Sound City, Sambogi Conjel Malina Hadudare. I've waiting photographer to give Conjel Kamane Hadun Harakibani. Mado usuna police na sambubu police station na portuna interrogation tawna bidamta mapam madura phamanduna thamame amasong mapam maduda police amana mamalu yaukhiba audio file duga mala wanga puduga sound si ibd sound web asi manabra haduna yengame tawdu manabdi ngam khide mado usuna masigi device si yamna power level device nati maram madura khoina karigum hyderabad ta thafda ragadi khangbusu yai haduna mahaki police aduna anudip ta harakhe Madigi mafam maduda sambugi ukila dula tuna ayi client se thodo thopon midadura habi nipi ni siwan midadura mawasi khongongdaliti malti wedding photographer oibalina lohompham chaladuna photo kapubni haidun harakhe amasung lohompham madugi bathroom ki kasu puthore aduga mala kakhu photo singa tu ulame madigi nongmadi anudipna laxman harakri pase khongongasir leriba mi singa sigi DNA test oktaragadi Akoina killer sikana habisi yam line kamgani hadun hake. Madigi Laxman harakli pasi, Sana haripasi karino. Kongongasir deripasi, me lishing Marie Muhena Larry Penny. Aduga Makoi Namaki, taste of Tarakadi, Matam Sikam with a changani. Mawaki Matam the Sun Pama, Maki DNA test of Kibani. I with the case of Matan DNA test of Kibani Ado, Tataru Hena Chanke. Masinda the Jabatabu with the hadun hake. Madigi Anudimda, Mana Markalama Parduna, Bota Karigum Karirame. Madigi Malare, Kongasir derivami say, Missing Taruka, Johunga Kunitwini, Adua Quina Masidagi, Nupi Hidokitarakadi, Nupasing a Dutagi, Makogi, Kongi size, say Tianoiba, Amazon. So he say Contra the Nini Puba, which Angale, me do Tibataragadi. I quit me see Yamna, taste with the car way. Adua Makogi hide the sea, Pit Manga, the little popty wangani. Going by Quina, some Kataki Targadi me, Kunkutra Tani. Adua Makogi, DNA sample Sitha Quina. Hyderabad test on Mataragadi, sample Sigi report say, Hapta Mutidilani, Matodura policing Adura, Kongadura deriva missing Adu, Kandoladura, Mafamadura Koro Kodura, DNA test or me.
ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯔꯄꯟꯆ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯁ.ꯑꯥꯏ. ꯂꯛꯁꯃꯟꯕꯨ ꯕꯥꯔꯇꯣꯟ ꯇꯧꯕ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯅ ꯑꯅꯨꯗꯤꯞꯅ ꯃꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯨ ꯈꯤꯇꯪ ꯄꯣꯁꯄꯣꯟ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯁꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯤ ꯑꯅꯤ ꯁꯨꯔꯦ ꯁꯤꯔꯤꯕꯁꯤ ꯑꯗꯨꯁꯨ ꯅꯧꯅ ꯂꯨꯍꯣꯡꯂꯛꯄ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯔꯄꯟꯆ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯒꯤꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯂꯣꯏꯅ ꯀꯤꯕꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯈꯨꯠ ꯊꯤꯟꯖꯤꯟꯒꯗꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯤ ꯅꯪ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯔꯥ ꯑꯩꯗꯤ ꯍꯣꯡꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯁꯔꯄꯟꯆ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯑꯃꯨꯛꯀ ꯈꯟꯊꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯔꯄꯟꯆ ꯑꯗꯨꯗꯤ ꯅꯥꯄꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯌꯥꯈꯤꯗꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯑꯅꯨꯗꯤꯞꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯦꯜꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯤꯁ ꯀꯌꯥ ꯃꯔꯨꯝ ꯉꯥꯍꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯔꯄꯟꯆ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗ ꯂꯨꯍꯣꯡꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯇꯤꯔꯨꯄꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯏꯕꯗꯤ ꯕꯣꯔ ꯀꯩꯅꯥꯒꯤ ꯀꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯀꯦꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯔꯥꯙꯥꯅ ꯂꯥꯛꯇꯨꯅ ꯁꯔꯄꯟꯆꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒꯨꯝꯅ ꯀꯦꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯁꯣꯍꯥꯔꯁꯨ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯅꯨꯗꯤꯞꯅ ꯃꯥꯒꯤ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯏꯕꯗꯤ ꯀꯩꯅꯥ ꯕꯣꯜ ꯑꯅꯤꯃꯛ ꯂꯣꯏꯅ ꯁꯦꯐ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯥꯞꯇꯣꯛꯆꯈꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯔꯄꯟꯆꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯊꯤꯟꯗꯣꯛꯄ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯊꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯥ ꯑꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯤꯅꯤ ꯀꯅꯥꯅꯕꯨ ꯀꯩꯗꯧꯖꯔꯨꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯕꯨ ꯊꯤꯟꯕ ꯂꯥꯛꯈꯤ ꯑꯅꯨꯗꯤꯞꯅ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯗ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯁꯔꯄꯟꯆꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯃꯥꯟꯅꯕꯤ ꯊꯤꯟꯕ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯟꯁ ꯑꯝꯇ ꯂꯧꯕ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯨ ꯍꯥꯏꯗꯨꯅ ꯑꯅꯨꯗꯤꯞꯅ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯕꯨ ꯁꯔꯄꯟꯆꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯍꯜꯂꯛꯈꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯧꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤꯗꯨꯁꯨ ꯆꯥ ꯊꯛꯇꯨꯅ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯂꯥꯞꯅ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯕꯅꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯈꯤ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕु ꯈꯝꯖꯤꯟꯈꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯅꯨꯡꯗ ꯉꯔꯥꯡ ꯂꯨꯍꯣꯡꯈꯤꯕ ꯁꯔꯄꯟꯆꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥꯟꯅꯕꯤꯗꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ IPS ꯑꯅꯨꯗꯤꯞꯇ ꯄꯥꯎ ꯄꯤꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯕꯦꯛꯑꯞ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯔꯄꯟꯆꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯔꯄꯟꯆꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯄꯨꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯇꯧ ꯀꯔꯝ ꯇꯧꯈꯤ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯍꯤꯡꯅ ꯊꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯔꯄꯟꯆꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯏꯒꯣ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯁꯤ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯤꯂꯔ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯥꯅ ꯑꯩ ꯃꯁꯛ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤꯗꯨꯁꯨ ꯁꯔꯄꯟꯆꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯤꯂꯔ ꯑꯗꯨ ꯂꯩꯕꯗꯨ ꯊꯦꯡꯅꯈꯤ ꯄꯨꯂꯤꯁ ꯑꯅꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯂꯔ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯅꯨꯡꯗꯨꯝꯅ ꯊꯥꯏ ꯒ꯭ꯌꯥꯟ ꯍꯥꯏꯐꯦꯠ ꯃꯥꯡꯉꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯔ ꯑꯗꯨꯁꯨ ꯆꯦꯟꯈꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯔꯄꯟꯆꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯈꯣꯏꯅ ꯌꯧꯔꯛꯄ ꯇꯟꯖꯥꯗꯨꯗ ꯏꯖꯠ ꯃꯥꯡꯍꯟꯕꯤꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯊꯝꯃꯝꯃꯦ ꯃꯐꯝ ꯑꯗꯨꯗ IPS ꯑꯗꯨꯁꯨ ꯂꯥꯛꯈꯤ IPS ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯤꯂꯔ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯀꯤꯂꯔ ꯑꯗꯨꯒꯤ ꯃꯔꯦꯡꯕꯗ ꯄꯥꯜꯂꯤ ꯑꯗꯨ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯅ ꯆꯦꯜꯂꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯅꯨꯗꯤꯞꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯅꯨꯡ ꯑꯃ ꯈꯨꯜꯂꯗꯨꯅ ꯀꯤꯂꯔ ꯑꯗꯨꯅ ꯂꯪꯉꯤ ꯀꯤꯂꯔ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯥꯜꯂꯤ ꯑꯃꯁꯨꯡ ꯀꯤꯂꯔ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯉꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯅꯨꯗꯤꯞ ꯆꯪꯁꯤꯜꯂꯗꯨꯅ ꯀꯤꯂꯔ ꯑꯗꯨꯕꯨ ꯐꯥꯈꯤ ꯑꯗꯨꯒ ꯀꯤꯂꯔ ꯑꯗꯨꯒꯤ ꯃꯥꯏꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯤꯂꯔ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯤꯔꯨꯄꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯆꯟꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯃꯗꯨꯒꯤꯗꯤ ꯆꯟꯗꯨꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯕ ꯌꯥꯕ ꯐꯨꯏ ꯑꯃꯁꯨꯡ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯧꯕꯇꯕꯨ ꯆꯟꯗꯨꯅꯗꯤ ꯃꯤꯍꯥꯠꯄꯗꯨ ꯑꯩ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯂꯥꯎꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯂꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯔꯄꯟꯆ ꯑꯗꯨ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯆꯟꯗꯨ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯆꯟꯗꯨꯕꯨ ꯄꯩꯁꯥꯒꯤꯗꯃꯛꯇ ꯁꯔꯄꯟꯆ ꯑꯗꯨꯗ
SI Laxman aduna pithoke mafam madura anudip lai anudip lapu matamadura mafam madura chandu kaidi lekre adu hapu matamadura sarpanch na puduna chakrapani hadun harake mafam madutar bombatamda somnakandadi SP duri mai howduna sarke nakoina kanaguma misagamu heta thadokku yabra aduka kanaguma misangamu mi atopa de heta sinabu yabra nakoina masuna toripasi pasha pamida mata toribra hadun harake aduga masi complaint ase ai SP da tawguni hadun hare nakoina police ama oiraga asuyamna luda bathabak toriba haduna somnakanda anudimna yam thina jerame madigi Laxman namu mangon haragriba se akhoi masigi thabak se tawraga pasha tana bo honaribani akhoi tolo na bo isa sukamdong semgani ai di chanpi ahum lairi makhoi ahum maksulu hongdoba yadi tawbudu somnakanda anudim haragriba se ai di IS phawbata ga su IPS ta changon kribani ai na masigi thabak se bo ai gi patient haduna khanjaribani haduna harake ai di pasha darkar bedamuta masi tawribani aduga karigumba nahana masigi wapamase SP da haiga habata kadi ai yumda holili mapibiro holili amakhatanate holili kharsa wampiro akoi mung manu loina thaktu simina ge haidun herke madiri radha amasung tirupati so police station adula lakhe police station adula lapam matamudula ai inaul padana aduna tawudamlate aduga akoi inaul padu amta una hanbi haidun herke madura anudim harli base nangi inaul padu de sarpanch na pudul chakra aduna herke mau mafam musle lektre aduna hare madigi radha amasung tirupati so Lakai aduna sarpanch adu kalai chakhi ga aduna hangduna factory da lakhi factory do sarpanch adu gini mafam madura somnakandadi Tirupati gi manaw pa chandu bo sarpanch aduna tamthina opi nei biratuna phubi du lerami mafam madura yo pamata madudati mafam madura chandu ti leramtre mataw du da somnakanda radha amasung Tirupati di yamna pakatpa habdo ike madigi sarpanch aduna hale pese noi kalbe khanganu yare ma huji sidri ma bo ina yamna line hatkada banate maa lai chana pibo torture toga hat kebani maramudra maa ki hakjan da yawriba I khudiyong chingase aina loina lokthoktribani aduga torture tawdra maa hatribani radhana mangoda phanayan hajakhi adubo chandu ase makhoidari sujin chinakhide madigi radha amasung Tirupati su asaw mi kya marungi manawta chattuna makhoi wakal Thagatchari tawbudabu mahom madru leriba mi singaduna akhoi ichanu pi le nangi nanawna padun tawriba thabaga dudi yamna kininga bethabani Makti jail live na fai hado khibna su hena phai haduna harap kyamanam yakhe manaw pai character duna kanamtana mahaku mating pangbi wai bi yakhide ukin nimlatala putar gusu ukil so natai cha da bopilo jana darame madigi anudibna sarpanch adu phone tawtuna nangina chan pedo chanduna harpuna te haduna harke ngasi su nupi masire haduna harke wahum madu tarba matamda somnakanda sarpanch adu yam sumnakhe amasung ningamda amsu phawke mataw wasumna Maaksu aseng masih khanglagi haiba matagom asiba hakchang adagi manaktam lakhe mahom madura yawpam matam madura yamna ngakpa thawdo ma haitaragadi napi sisu galandul hongda ngariba kainani madigi sarpanch aduna mafam madura riba police sang adu thina cheraduna khongang aswam pikpasida nakoina miharpa mabu thiba ngamjadabani haimduna mafam madudagi maaki tractor adu thawdun lakhe madigi chandu bu lang biraba matungda sarpanch aduna chandu bu Mayum tamna pudra lakhe mayum tamna pudra lapum batamaduda ngapina bidawta hajare amasung maaki laing war changataba sel khutibak aikoina loina puthokani haduna sarpanch ta harke tawbudabu sarpanch ta hargliba wapam taru matamna somnakanda radhadi yam sawni bahibdo ki manabudana pashanta bibida suyare aikoidi surga chajaba kanguni surga ai naw pasel laing jarang haduna harke aduga sarpanch na piragliba pashado law habiya khide aduga masigi pashase Nangi mathangi election da season of Haduna yamna usitabi mawong maradana utke madigi numidangi matamda somnakanda anudip so kesatigi matanda wakal khandor deringi tanjatuda mahake koine jabina pi sporty phone tore sporty na phone tawdra halagi base nang wakal yam noitaba male kadole madura anudim hare aise IPS of the matikcha male manamde aina mafam masida miharpa mabuthi basungam namdre aise maithi ba habdo gari hadun harke Maaki nuksijari paaduna asum harapugi wapam tarba matamda sportinare fare adu itaragadine akoi ni changaga pharsi miharpato maduri mataw karamna haiduna harapam matamda aisune nakoi khung madu laglage aduga maala halibase naungna lohongpa kainane habidai alu itarli akoi ni lohonglasi aduga maapu pharsi haidun hare maala aibu phabala pam matamda nangno ina mahapo pharo aduga maapo dandi piro haidun harake ahamdadi Sportina hargliba wapam singado anudip yaramde adubo Sportina mahapu haimunbadagi anudipsu yavata khe madugidi matangi numida duda Sporti su kongangadru lakhe
ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯅꯨꯗꯤꯞꯅ ꯀꯦꯕꯜ ꯇꯤꯚꯤ ꯑꯃꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜ ꯀꯦꯕꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯩ ꯍꯌꯦꯡ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯗꯣꯔꯤꯕ ꯅꯨꯄꯤꯁꯤ ꯐꯥꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯤꯂꯔ ꯑꯗꯨꯗ ꯆꯦꯂꯦꯟꯖ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯅꯨꯗꯤꯞ ꯑꯃꯁꯨꯡ ꯁ꯭ꯄꯣꯔꯇꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯥꯏꯁꯪ ꯑꯃꯗ ꯂꯨꯍꯣꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯔꯥꯙꯥ ꯑꯃꯁꯨꯡ ꯇꯤꯔꯨꯄꯇꯤꯁꯨ ꯌꯥꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁꯝꯕꯨꯁꯨ ꯋꯦꯗꯤꯡ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯣꯏꯗꯨꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯝꯕꯨꯅ ꯆꯟꯗꯨꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ IPSꯀꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯉꯧꯔꯣꯛ ꯉꯧꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯒ ꯎꯔꯗꯤ ꯅꯪꯁꯨ ꯅꯇꯤꯟ ꯇꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯆꯟꯗꯨꯁꯨ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯏꯒꯅꯣꯔ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯏ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯅꯨꯗꯤꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯤꯂꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯗ ꯆꯦ ꯑꯃ ꯊꯦꯠꯇꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯆꯦ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯑꯁꯤ ꯂꯨꯍꯣꯡꯕꯒꯤ ꯋꯤꯁ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯆꯦꯂꯦꯟꯖ ꯑꯁꯤ ꯑꯦꯛꯁꯦꯞ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯁꯤꯒꯗꯕ ꯃꯁꯤꯡ ꯑꯗꯨꯁꯨ ꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯁꯤꯒꯗꯧꯔꯕ ꯅꯨꯄꯤ ꯑꯁꯤꯅ 5 ꯁꯨꯕꯤꯅꯤ ꯍꯥꯏꯗꯨꯅ 5 ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯤꯔꯨꯄꯇꯤ ꯑꯃꯁꯨꯡ ꯔꯥꯙꯥꯁꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯇꯤꯔꯨꯄꯇꯤꯗ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ ꯄꯩꯁꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯆꯟꯗꯨꯅꯦ ꯇꯤꯔꯨꯄꯇꯤꯅꯦ ꯁꯝꯕꯨꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯌꯨ ꯊꯛꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯒꯤꯗꯤ ꯁꯝꯕꯨꯅꯁꯨ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯤꯔꯨꯄꯇꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ IPS ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯇꯤꯔꯨꯄꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯗꯤ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯍꯥꯏꯕꯗꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯉꯧꯔꯣꯛ ꯉꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯟꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯐꯪꯈꯤꯕ ꯆꯩꯅꯥ ꯈꯨꯗꯤꯡꯃꯛꯀꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯙꯥꯁꯨ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯥ ꯏꯁꯤꯡ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯏ ꯏꯁꯤꯡ ꯀꯟꯅꯕꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯅꯤꯡꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯔꯪ ꯑꯃ ꯇꯥꯔꯛꯏ ꯇꯔꯪ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕ꯭ꯔꯥ ꯀꯌꯥ ꯃꯔꯨꯝꯒ ꯑꯟꯗꯔꯋꯦꯌꯔ ꯀꯌꯥ ꯃꯔꯨꯝꯒ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯁꯅꯥ ꯂꯤꯛꯀꯣꯟ ꯈꯔꯁꯨ ꯌꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯈꯤ ꯑꯗꯨꯒ ꯌꯥꯎꯔꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯔꯥꯙꯥꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯤꯛꯀꯣꯟ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯤꯈꯤꯕ ꯀꯩꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯀꯩꯅꯥꯁꯤꯡ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯀꯦꯕꯤꯕꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯌꯥꯎꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯁꯅꯥ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯃꯥꯙꯕꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯪꯈꯤ ꯃꯗꯨꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯤ ꯑꯗꯨꯅ ꯀꯤꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛ ꯁꯔꯄꯟꯁ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯁꯔꯄꯟꯁ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯄ꯭ꯔꯤꯌꯥꯒꯤꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯔꯄꯟꯁ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯍꯟꯈꯤꯕ ꯑꯩꯅ ꯁꯥꯈꯤꯕ ꯁꯅꯥ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯁꯤ ꯄ꯭ꯔꯤꯌꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯔꯄꯟꯁ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯙꯥꯁꯨ ꯀꯞꯂꯗꯨꯅ ꯌꯨꯝ ꯀꯌꯥꯃꯔꯨꯝꯒꯤ ꯊꯣꯡ ꯊꯤꯜꯂꯗꯨꯅ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯁꯤꯈꯤꯕ ꯀꯩꯅꯥꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯃꯁꯤꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯁꯤ ꯅꯆꯥꯅꯨꯄꯤꯒꯤꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯀꯞꯅ ꯆꯦꯟꯊꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯑꯃꯁꯨꯡ ꯇꯤꯔꯨꯄꯇꯤ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯃꯥꯅꯗꯤ ꯃꯈꯣꯏꯅꯤꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯃꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯗꯨꯅ ꯐꯣꯟ ꯇꯧꯔꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯊꯤꯖꯔꯝꯃꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯇꯤꯔꯨꯄꯇꯤꯁꯨ ꯑꯅꯨꯗꯤꯞꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯑꯅꯨꯗꯤꯞꯀꯤ ꯃꯌꯨꯝꯗ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯂꯨꯍꯣꯡꯈꯤꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯅꯨꯗꯤꯞꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯁꯨꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯤꯔꯨꯄꯇꯤꯁꯨ ꯙꯣꯕꯤ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯗꯨꯒꯤ ꯇꯤꯔꯨꯄꯇꯤꯁꯨ ꯏꯃꯨꯡꯗꯒꯤ ꯐꯤ ꯃꯌꯣꯝ ꯑꯆꯧꯕ ꯑꯃ ꯌꯥꯜꯗꯨꯅ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯅꯨꯗꯤꯞꯇ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯅꯨꯗꯤꯞꯅ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯐꯣꯟ ꯑꯁꯤ ꯔꯥꯙꯥꯅ ꯇꯧꯔꯛꯈꯤꯕꯅꯤ ꯑꯅꯨꯗꯤꯞꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯁꯥꯔ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯝꯇ ꯆꯪꯉꯒ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯅꯨꯗꯤꯞꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁ꯭ꯐꯨꯔꯇꯤꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯕꯦꯗꯔꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯙꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯨꯄꯤ ꯐꯥꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯍꯥꯠꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥ ꯇꯤꯔꯨꯄꯇꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯅꯨꯗꯤꯞꯇꯤ ꯃꯊꯥ ꯁꯥꯕꯅ ꯀꯣꯛ ꯂꯋꯥꯏ ꯂꯣꯇꯣꯟ ꯌꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯇꯤꯔꯨꯄꯇꯤꯅ ꯐꯤ ꯂꯧꯕ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯐꯨꯔꯇꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯁ꯭ꯐꯨꯔꯇꯤꯕꯨ ꯋꯥꯟꯊꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯑꯃ ꯄꯨꯔꯛꯈꯤ ꯍꯥꯏꯕꯗꯤ ꯍꯤꯗꯥꯛ ꯃꯅꯥ ꯑꯃ ꯄꯨꯔꯛꯈꯤ ꯑꯃꯁꯨꯡ ꯁ꯭ꯐꯨꯔꯇꯤꯒꯤ ꯃꯅꯥꯇꯣꯟꯗ ꯅꯞꯁꯤꯟꯈꯤ ꯁ꯭ꯐꯨꯔꯇꯤꯕꯨ ꯋꯥꯟꯊꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯤ ꯁꯨꯒꯅꯤ ꯍꯥꯏꯗꯨꯅ ꯅꯝꯕꯣ ꯄꯣꯌꯣꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯗꯨꯗꯤ ꯃꯅꯨꯡꯗ ꯁ꯭ꯐꯨꯔꯇꯤꯕꯨ ꯍꯥꯠꯂꯗꯨꯅ ꯄꯨꯔꯗꯨꯅ ꯊꯣꯛꯂꯛꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯙꯥꯁꯨ ꯇꯤꯔꯨꯄꯇꯤꯕꯨ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯤꯐꯝ ꯈꯪꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯨꯏ ꯑꯗꯨꯗ
Tirupati Pirola Dumanam Maladuna, Asomasum Tidun Lai, Asomasum Tiduna, Bambatamatra, Huyeduna, Goa Magimana Laki, Ahamdi, Gohagi Steer Duna, Makada, Kalile, Habisi, Okiti, Ado, Huyeduna Somasum Kompati, Mount chapter to the Yellow Matamadudi, Mapamaduda, Sporty Matakta, Markinupa, Tirupatina, Kakaladuna, Ijan the Vidamato Hola to Lambu Mong to Tenderable Matamda, Mana Markinapado, Cocket K. Madidi, Kakal Glavatunga, Tirupati Radana Hangi, Nanamato was not told as a Karikino. Assume the whole Nimbus and Karikino had an Harake. Why do Taba Matamda, Tirupatina Ratare? I know a sea people must say your Libase, none of your Hologrimini had an Harake. Mato Columno had to hyper Matamaduda, Makoyi, Flas vacation Namu Pafangi, Flas vacation Nazida, Tirupati Amazon, Rada, Lohombagi, a hing Duda, Paminatuna Lerabe. I with him Makoyi, Lohombagi Midatune. Tirupati Nadi Radhabu Panjalo City, Manglan Gumani Hadun Hare. I with him Hagna, Masangana Pazaba, Live Waiba, the PM and Lord Hadun Hake. Madagidi Radhaga Mahakal Hombagi Maramase, Radhagi Mapasing and Lakitaba Amazon, Mabu Senabina Bamile, the Batagi home Kibane. The Sinavatar Tirupati, Somnatagi Class 3 Pasni, Amazon, Radhadi Class 10 Pasni. Nanga Pound, we say Ayakanga Senatra, Pare, Lolo Hadun Magisari to Hatori. Madagidi Radhana Haglibasi. Kongangi missing na Nangi Madam the Hiner University, Nandi, the path of Mini. The P. Kudimapu, Nanga, Nasina Sandona Kale, Sombra Hatunare. Madri, Tirupati Makimana, Sankila Pomata Maduda, Nang Brastobra, Nayamanam Nami, Sormanam Tiadan Hare. Madri Mo, Tirupatina, Yam Non Hare. Nimgimasina Brasta weekend Hadan Hare. Madri, Nangina Sasi, Humaman Nami, Manayanam Team Harake. Matosuna, Radha Amazon, Tirupati, say, Makoini, Mark the Mate Manogi Marie, Nebataraso. Nadana Mahakin possible Mahaka Hakchang Maritam Basipam Kite. Mato was another mid a dumadi, Havidi. Lohobin Midang Duty, Makoini, Hakchang Maritam Kitre. Tirupatina Su, no Matamna Sihatuna, Makoini, Mamma Topotam Naki. Radana Nangi White singer the Tarab Matam the Somak and the Tirupati, Yam Ikaja Viduake, Marki Masado Niki. Mato was another Midang Adu Niki Vadugumna. Ayuk the Maki, Blouse Pundi, Haduna La Pomatamada so. I with the browsing Kochi Pabu, I don't allow Matamada so. Radha Monarch's junction, Mumatam Mahak, Masa Senikibane. Matosuna Tirupatina Conservative, Mahagase, Nupato to Mini Haduna, Sahitara say, Makoini Marim Telena to be the Lakibane. Adubo, Madavigi, the Homo be the Duda Mahak, Mapato Kadun to Lopo Matamaduda. Tono of the game, Mate Manao, those who are to Wadu Yingri. Mato to the market, Tamoy the Karigumam Pauke. Tamoy the Powder with a cry, the Powder with no, Jagam the Powder. Madu Rubomatamda, Somak and Tirupati so, practical town by Wakalo Lake. Madu Suna, Mitaduda Mahana, Matipibo, Kinepto, Tana, Mount Tavagase, as so much of Saturn Lakibane. Madu Radana Makata, Masiki Tabagase, Saturn, no Hadun Harake. Amusum Tinke. Tobuda was on the Tirupati day, Mahake, Saudi Pamachaga, the Kohno Pidamata, Maso is putting Manatala, Honore, Tobuda Rata, Tingumatamatuda, Mafamadruta, Riba, Tubamana, Natayumo to Tom K. Amazon Rata Mapamatura Gian Manu Take. Radana Gian Manu Tari Matamadra Momataki Matamda, Sikiban the piece in the dream Maki, Manon Pigumda, Hungaduda, Homing Gamina Kibangaltene. Matosuna Makoyu Wakalon to Bunisha Tramakian Tarke. Somakadana, Tirupatina, Sputivo, Repton Nabida with the Honadun, the Ringita Jadra Mapamadu Tariba, Yopagama Pajan Maha, Goading Manatalaki, Amazon, Tirupati Bukawi. Tirupati Hagia Kalapatan Jadra Maha, Tom Tartuna. Yopagan Tirupati Magadu Kakibani. Matosuna Mawagi Kakba, Kogadu Paltram police station at the Lakibani. Matang Sene, Mubigi Hopadi Hokibado. Mubisiki Hopis and Sujo Mamang Taki, Part 1 Dona Yam the King Ava, Monga with the Hori, Havidi, Mapamadura, School Carbon, the Pima Charman, and Mapamadura, Kanago, the Pima Makoga Mapaduna, Lapagi Monga Makwen Overfangi. Mapamadura, they were missing Adura, Angang, and the Tori Monga, the Urubamat the Yamangai. Angang Lusu Makoga to Paduna, police station the Laki Amazon, police station the Lakuna, Mahana Makogado, Asilax Manatuki Mamang Tame. Toli with Hodosi, Mamma Toki with Hodoga job money, Habidi. Radhana Tirupati Mako Puduna Lapi Monga do a job manake. Aduga Polly Mako say Kanagi Makona have say Mayamna Makata the Kambirakane. Policing do so, Yamna Pahavoke, Habidi Toli but Hodosi, Mamma took the Toki with Hodoga job man and a topa in Monga to da. Makwedi, Deja Butopodoga job manake. Habidi, Taturkim among the Asukumna, Tirupati Ko to Supu Laktuna, Tebala to the Tamkibane. Adua Namuna, Nupi Machamana, Nupi Magi Mako Kalatana, Mapama, the Pudu Lapi Mong, the Urubamatanda,
ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯀꯣꯛ ꯑꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯥꯙꯥꯒꯤ ꯃꯀꯣꯛꯅꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯔꯥꯙꯥ ꯑꯁꯤ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯨꯚꯤꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯚꯨꯠ ꯑꯃ ꯆꯪꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯏ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯇꯨ ꯆꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗꯅꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯃꯗꯨꯒꯤꯗꯤ ꯃꯨꯚꯤ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯈꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯒꯤ ꯃꯁꯥ ꯑꯗꯨ ꯄꯣꯔꯛꯇꯨꯅ ꯄꯣꯁꯃꯣꯔꯇꯝ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯒ ꯐꯣꯠꯆꯤꯟꯅꯗꯨꯅ ꯊꯝꯃꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯐꯣꯠꯆꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯇꯤꯔꯨꯄꯇꯤꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏꯅ ꯇꯤꯔꯨꯄꯇꯤ ꯑꯁꯤ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯈꯣꯏꯅ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨꯁꯨ ꯊꯤꯡꯈꯤ ꯃꯗꯨꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯔꯄꯟꯆ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯤꯔꯨꯄꯇꯤꯒꯨꯝꯕ ꯐꯠꯇꯕ ꯄꯥꯄꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯁꯥꯟꯇꯤ ꯐꯪꯍꯜꯂꯣꯏꯗꯕꯅꯤ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯀꯌꯥ ꯃꯔꯨꯝꯕꯨ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯀꯌꯥꯗꯤ ꯋꯥꯍꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯟꯗꯤꯠ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦ ꯑꯋꯥꯕ ꯅꯪꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇꯁꯨ ꯄꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯁꯔꯄꯟꯆ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯁꯃꯥꯙꯤ ꯙꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯃꯥꯙꯤ ꯙꯟ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯁꯔꯄꯟꯆꯅ ꯃꯉꯣꯟꯗ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯃꯥꯙꯤ ꯙꯟ ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯐꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯃꯤ ꯑꯅꯝꯕꯅ ꯄꯣꯠꯂꯣꯏꯕ ꯃꯇꯝꯗ ꯃꯩ ꯊꯥꯔꯒ ꯄꯣꯠꯂꯣꯏꯅꯤ ꯅꯠꯇ꯭ꯔꯒꯅ ꯐꯨꯝꯗꯨꯅ ꯄꯣꯠꯂꯣꯏꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯨꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯔꯣꯏ ꯃꯍꯥꯛꯇꯤ ꯌꯨꯡꯅ ꯐꯨꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯇꯩꯗꯤ ꯐꯩꯅ ꯐꯨꯝꯕ ꯇꯥꯔꯒꯁꯨ ꯇꯨꯝꯍꯟ ꯇꯥꯔꯒꯁꯨ ꯃꯍꯥꯛꯇꯤ ꯂꯦꯞꯍꯟꯗꯨꯅ ꯐꯨꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯌꯦꯟ ꯑꯃꯨꯕꯒꯤ ꯏꯅ ꯏꯔꯨꯖꯒꯅꯤ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯈꯨꯖꯤꯟ ꯈꯨꯌꯥ ꯑꯃꯁꯨꯡ ꯁꯝꯁꯤꯡ ꯑꯗꯨ ꯑꯃꯨꯕ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯝꯐꯝ ꯑꯗꯨꯗ ꯍꯥꯞꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯨꯝꯐꯝ ꯑꯁꯤꯁꯨ ꯈꯨꯡꯒꯪ ꯃꯅꯨꯡꯗ ꯐꯨꯝꯂꯣꯏ ꯈꯨꯡꯒꯪꯒꯤ ꯋꯥꯡꯃꯗ ꯐꯨꯝꯒꯅꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯈꯞ ꯈꯞ ꯆꯣꯡꯗꯨꯅ ꯂꯩꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯁꯨꯡꯐꯪ ꯐꯪꯂꯔꯣꯏ ꯃꯗꯨꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯇꯤꯔꯨꯄꯇꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯌꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯈꯛꯇꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯄꯨ ꯁꯨꯝꯅꯗꯒꯤ ꯃꯅꯥꯎꯅꯨꯄꯥ ꯆꯟꯗꯨ ꯑꯃꯁꯨꯡ ꯁꯝꯕꯨꯅ ꯃꯔꯦꯡꯕꯥꯟꯗ ꯍꯥꯞꯇꯨꯅ ꯈꯨꯡꯒꯪꯒꯤ ꯋꯥꯡꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯈꯨꯡꯒꯪꯒꯤ ꯋꯥꯡꯃꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯝꯐꯝ ꯑꯁꯤ ꯇꯣꯛꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅꯗꯤ ꯁꯃꯥꯙꯤ ꯙꯟ ꯄꯤꯕꯁꯤ ꯊꯤꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯗꯟꯗꯤꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯄꯤꯈ꯭ꯔꯕꯅꯤ ꯃꯈꯥꯗꯅ ꯑꯃꯨꯛ ꯗꯟꯗꯤ ꯄꯤꯕꯤꯔꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯊꯋꯥꯏꯗꯨꯅ ꯇꯦꯡꯊꯥꯈꯤ ꯇꯤꯔꯨꯄꯇꯤꯒꯤ ꯐꯨꯝꯐꯝ ꯁꯦꯝꯂꯤꯕ ꯖꯒꯥ ꯑꯁꯤ ꯁꯥ ꯉꯥ ꯁꯤꯔꯕ ꯃꯇꯨꯡꯗ ꯐꯨꯝꯕ ꯖꯒꯥ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯕꯨ ꯐꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯁꯦꯝ ꯁꯥꯈꯤ ꯑꯃꯁꯨꯡ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ ꯃꯅꯥꯎꯅꯨꯄꯥ ꯆꯟꯗꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯤꯔꯨꯄꯇꯤꯕꯨ ꯐꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕ ꯃꯤꯗ ꯑꯁꯤꯒꯨꯝꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯔꯄꯟꯆ ꯑꯗꯨꯅꯗꯤ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪ ꯑꯃꯗꯗꯤ ꯁꯔꯄꯟꯆ ꯍꯥꯏꯔꯤꯕꯁꯤꯅ ꯏꯆꯥꯎ ꯆꯥꯎꯕꯅꯤꯅ ꯁꯔꯄꯟꯆꯅꯕꯨ ꯍꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯗꯕ ꯌꯥꯗꯦ ꯑꯃꯁꯨꯡ ꯃꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯒꯁꯨ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯦ ꯐꯪꯖꯈꯤꯗꯦ ꯇꯤꯔꯨꯄꯇꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯗꯕꯤꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯤꯔꯨꯄꯇꯤꯕꯨ ꯄꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯨꯡꯅ ꯐꯨꯝꯖꯤꯜꯂꯤ ꯇꯤꯔꯨꯄꯇꯤꯗ ꯌꯦꯟ ꯑꯃꯨꯕꯤꯒꯤ ꯏ ꯑꯗꯨꯁꯨ ꯍꯩꯊꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯈꯨꯖꯤꯟ ꯈꯨꯌꯥ ꯌꯥꯎꯔꯕ ꯁꯝ ꯌꯥꯎꯔꯕ ꯐꯤ ꯑꯃꯨꯕ ꯃꯌꯣꯝ ꯑꯗꯨꯁꯨ ꯇꯤꯔꯨꯄꯇꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯪꯁꯤꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯤꯔꯨꯄꯇꯤꯕꯨ ꯂꯩꯕꯥꯛ ꯍꯥꯞꯆꯤꯜꯂꯗꯨꯅ ꯐꯨꯝꯖꯤꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯛꯈꯤ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯇꯤꯔꯨꯄꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪꯕꯨ ꯂꯃꯟ ꯈꯨꯝꯒꯅꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯗꯦꯕꯤ ꯑꯣꯗꯦꯂꯥꯅꯁꯨ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯝꯇ ꯇꯥꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯤꯃꯥꯂꯣꯏꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯨꯅꯤ ꯈꯔ ꯇꯞ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯅꯤꯁꯤꯡ ꯑꯗꯨꯒꯤ ꯒꯨꯔꯨꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯗꯤꯕ꯭ꯌ ꯗ꯭ꯔꯤꯁꯇꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯥꯞꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯗꯦꯕꯤ ꯑꯣꯗꯦꯂꯥꯒꯤ ꯄꯣꯛꯐꯝꯁꯨ ꯑꯣꯏꯔꯤꯕ ꯖꯒꯥꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃꯅ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯅꯩꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯟꯖꯥ ꯑꯃꯅꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯗꯨꯒꯤꯗꯤ ꯒꯨꯔꯨ ꯑꯗꯨꯒꯤ ꯁꯤꯁ꯭ꯌ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯒꯨꯔꯨꯖꯤ
ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯒꯨꯔꯨꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃ ꯄꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯏꯁꯣꯔꯁꯨ ꯑꯐꯕ ꯑꯃ ꯄꯣꯛꯂꯛꯇꯨꯅ ꯐꯠꯇꯕꯗꯨꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯥꯁꯤꯒꯤ ꯖꯒꯥ ꯑꯃꯗ ꯅꯨꯄꯤ ꯑꯃꯕꯨ ꯎꯕ ꯐꯪꯏ ꯅꯨꯄꯤ ꯑꯁꯤ ꯂꯥꯏꯅꯤꯡꯕꯤꯅꯤ ꯅꯨꯄꯤ ꯁꯥꯗꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯒꯨꯔꯨꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯍꯥꯛꯅꯅꯤ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏꯗꯒꯤ ꯑꯣꯗꯦꯂꯥ ꯈꯨꯡꯒꯪꯕꯨ ꯀꯟꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯣꯗꯦꯂꯥ ꯈꯨꯡꯒꯪꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯀꯗꯣꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯇꯤꯔꯨꯄꯇꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯄꯥꯡꯊꯣꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯂꯨꯍꯣꯡꯕꯗꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯟꯗꯤꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯡ ꯍꯟꯅꯤꯡꯉꯛꯈꯤ ꯃꯌꯨꯡ ꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯂꯗꯨꯅ ꯌꯨꯡ ꯍꯥꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯈꯤ ꯃꯍꯥꯛꯅ ꯌꯨꯡ ꯍꯥꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯖꯒꯥꯁꯤ ꯇꯤꯔꯨꯄꯇꯤꯕꯨ ꯐꯨꯡꯈꯤꯕ ꯖꯒꯥꯗꯨꯗꯅꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯍꯥ ꯈꯔ ꯌꯨ ꯊꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯆꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤ ꯃꯗꯨꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯁꯨ ꯅꯥꯇꯩ ꯆꯥꯗꯕ ꯄꯟꯗꯤꯠ ꯑꯣꯏꯕꯖꯥꯠꯅꯤ ꯃꯈꯣꯏ ꯌꯨ ꯊꯛꯄꯗꯨꯗ ꯌꯥꯎꯁꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯌꯨ ꯊꯛꯑꯕꯅꯤꯅ ꯃꯈꯣꯏꯁꯨ ꯉꯥꯎꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯄꯟꯗꯤꯠ ꯅꯪꯅ ꯍꯧꯖꯤꯛꯇ ꯂꯨꯍꯣꯡꯉꯝꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡ ꯇꯥꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯨ ꯊꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯏꯖꯠ ꯃꯥꯡꯍꯟꯒꯅꯤ ꯑꯗꯨꯒ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯄꯨ ꯏꯖꯠ ꯃꯥꯡꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯟꯗꯤꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯔꯨ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨꯒꯤ ꯕꯣꯔ ꯀꯩꯅꯥꯗꯣ ꯕꯣꯔ ꯄꯤꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏꯗ ꯀꯠꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧ ꯆꯠꯀꯗꯕ ꯇꯥꯏꯃꯤꯡ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯄꯟꯗꯤꯠ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯨꯡ ꯌꯥꯝ ꯀꯟꯅ ꯍꯟꯅꯤꯡꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯒꯤ ꯃꯣꯡꯐꯝ ꯑꯗꯨ ꯎꯈꯤ ꯃꯗꯨꯒꯤ ꯇꯤꯔꯨꯄꯇꯤ ꯑꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯑꯃꯁꯨꯡ ꯇꯨꯀꯠꯆꯕ ꯃꯤ ꯑꯣꯏꯔꯤꯕꯅꯤꯅ ꯄꯟꯗꯤꯠ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯃꯍꯥꯛ ꯇꯤꯔꯨꯄꯇꯤꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯌꯨꯡ ꯍꯟꯖꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯡ ꯍꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯁꯟꯊꯤꯗ ꯅꯤꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯦꯟꯗꯜ ꯑꯗꯨ ꯁꯟꯊꯤ ꯇꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯡ ꯑꯗꯨ ꯂꯧꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯍꯦꯛ ꯊꯦꯡꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯇꯤꯡꯈꯪ ꯑꯃ ꯂꯩꯔꯝꯃꯤ ꯇꯤꯡꯈꯪ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯊꯤꯟꯗꯠꯇꯨꯅ ꯏ ꯑꯣꯔꯣꯔꯣ ꯇꯥꯈꯤ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯇꯤꯔꯨꯄꯇꯤꯒꯤ ꯃꯣꯡꯐꯝ ꯑꯗꯨ ꯇꯥꯁꯤꯟꯈꯤ ꯏ ꯑꯗꯨꯅ ꯇꯤꯔꯨꯄꯇꯤꯗ ꯍꯦꯛ ꯊꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤ ꯑꯃꯁꯨꯡ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏꯗꯨ ꯄꯟꯗꯤꯠ ꯑꯗꯨꯅ ꯆꯪꯈꯤꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯣꯖꯦꯁ ꯇꯧꯈꯤ ꯃꯗꯨꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯇꯣꯡꯈꯠꯂꯗꯨꯅ ꯍꯥꯏꯕꯗꯤ ꯄꯟꯗꯤꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯨꯍꯣꯡꯒꯗꯕ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯇꯨꯝꯅꯔꯝꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯦꯡꯂꯗꯨꯅ ꯕꯣꯔ ꯀꯩꯅꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯕꯣꯔ ꯀꯩꯅꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯣꯍꯥꯛ ꯔꯥꯠ ꯇꯧꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯣꯔꯗꯨ ꯊꯣꯛꯂꯛꯇꯨꯅ ꯅꯪ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯗ ꯍꯪꯈꯤ ꯄꯟꯗꯤꯠ ꯑꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯏ ꯃꯗꯨꯒꯤꯗꯤ ꯕꯣꯔ ꯊꯣꯛꯂꯛꯇꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯗꯠꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯪꯊꯣꯔꯛꯏ ꯃꯍꯥꯛ ꯐꯂꯥꯡ ꯀꯥꯏꯗꯨꯅ ꯃꯄꯥꯟꯗ ꯇꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯩꯅꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯗꯨꯅ ꯌꯥꯝꯅ ꯆꯣꯞꯄ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯀꯩꯅꯥ ꯑꯗꯨꯗ ꯌꯦꯡꯈꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯅꯥ ꯑꯗꯨꯅ ꯄꯟꯗꯤꯠ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯄꯥꯞ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯗꯒꯤ ꯇꯤꯔꯨꯄꯇꯤꯒꯤ ꯚꯨꯠ ꯑꯗꯨ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯅꯥ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯁꯤꯗꯤ ꯇꯤꯔꯨꯄꯇꯤꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯗꯨꯒꯤꯗꯤ ꯅꯈꯣꯏꯅꯤ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯪꯉꯛꯈꯤ ꯄꯟꯗꯤꯠ ꯍꯥꯏꯕꯗꯤ ꯇꯤꯔꯨꯄꯇꯤꯅ ꯍꯪꯉꯛꯈꯤ ꯃꯃꯥꯡꯊꯛꯇ ꯍꯥꯠꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅ ꯇꯧꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯆꯤꯡꯈꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯆꯤꯡꯕ ꯃꯇꯝ ꯑꯗꯨꯗ ꯎꯟꯁꯥ ꯌꯥꯎꯅ ꯂꯣꯏꯅ ꯐꯛꯈꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯗꯨꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯇꯧꯕꯇꯕꯨ ꯇꯤꯔꯨꯄꯇꯤꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯏ ꯑꯃꯁꯨꯡ ꯂꯣꯏꯅ ꯆꯤꯛꯊꯠꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯠꯇꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤ ꯃꯗꯨꯒꯤꯗꯤ ꯀꯩꯅꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯞꯅ ꯂꯥꯎꯅꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯌꯨꯡ ꯍꯥꯜꯂꯝꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯣꯟ ꯍꯨꯟꯇꯣꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ
ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯇꯨꯅ ꯇꯝꯊꯤꯅ ꯐꯨꯗꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅꯗꯤ ꯑꯩꯅ ꯀꯔꯤꯝꯇ ꯇꯧꯖꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯗꯠꯂꯝꯃꯤ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯐꯨꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯐꯨꯔꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯗꯨ ꯇꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯀꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯕꯗꯅꯥꯝ ꯑꯁꯤꯅ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏꯅ ꯆꯪꯉꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯇꯝꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯌꯥꯡꯈꯠꯂꯗꯨꯅ ꯇꯞ ꯇꯥꯅ ꯐꯨꯊꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯇꯤꯔꯨꯄꯇꯤꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯗꯟꯗꯤꯅ ꯑꯇꯣꯞꯄꯅ ꯐꯪꯈꯤꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯇꯤꯔꯨꯄꯇꯤꯁꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯐꯥꯕꯁꯨ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯚꯨꯠ ꯑꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯅꯠꯇ꯭ꯔꯒꯅ ꯇꯥꯟꯇ꯭ꯔꯤꯛ ꯅꯠꯇꯅ ꯐꯥꯕ ꯉꯝꯂꯔꯣꯏ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯜꯂꯥꯕꯛꯁ ꯀꯧꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯚꯨꯠ ꯇꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯚꯨꯠ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯨꯠ ꯇꯥꯟꯊꯣꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯌꯦꯟ ꯑꯁꯤ ꯌꯦꯔꯪ ꯊꯥꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯂꯗꯨꯅ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯌꯦꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯒꯤꯅ ꯈꯜꯂꯗꯨꯅ ꯀꯅꯥ ꯂꯩꯇꯕ ꯃꯐꯝ ꯈꯨꯡꯒꯪꯒꯤ ꯕꯣꯔꯗꯔ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯨ ꯑꯜꯂꯥꯕꯛꯁꯅ ꯍꯥꯏꯔꯛꯈꯤꯕ ꯄꯨꯖꯥ ꯅꯨꯡꯖꯥꯁꯤꯡ ꯑꯗꯨ ꯇꯧ ꯍꯥꯏꯗꯨꯅ ꯇꯧꯍꯜꯂꯝꯃꯤ ꯑꯜꯂꯥꯕꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯃꯨꯁꯂꯤꯝꯒꯤ ꯔꯤꯆꯨꯋꯦꯜ ꯈꯛꯇ ꯅꯠꯇꯅ ꯍꯤꯟꯗꯨꯒꯤ ꯔꯤꯆꯨꯋꯦꯜꯁꯨ ꯈꯪꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯤꯟꯗꯨꯒꯤ ꯔꯤꯆꯨꯋꯦꯜ ꯌꯥꯎꯕ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯍꯟꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥ ꯑꯗꯨꯅ ꯌꯦꯟ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯕꯨ ꯂꯩꯊꯠꯈꯤ ꯑꯃꯁꯨꯡ ꯍꯥꯠꯇꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯖꯥ ꯅꯨꯡꯖꯥꯁꯤꯡ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯝꯗꯕꯤꯗ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯌꯦꯟ ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯚꯦꯟꯀꯇꯦꯁ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯒꯤ ꯇꯟꯖꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯑꯃꯅ ꯌꯦꯟ ꯑꯗꯨꯕꯨ ꯆꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯀꯤꯕꯅ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯜꯂꯥꯕꯛꯁꯇ ꯂꯣꯏꯅ ꯇꯝꯃꯤ ꯚꯦꯟꯀꯇꯦꯁꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯅꯝꯍꯧꯕꯅꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯑꯜꯂꯥꯕꯛꯁꯇ ꯌꯦꯡꯍꯜꯂꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯜꯂꯥꯕꯛꯁꯁꯨ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯇꯟꯖꯥꯗꯨꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯜꯂꯥꯕꯛꯁꯇ ꯕꯥꯇꯣꯟ ꯇꯧꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯅ ꯑꯜꯂꯥꯕꯛꯁꯅ ꯂꯨꯍꯣꯡꯕꯁꯤ ꯃꯇꯝ ꯈꯔꯗꯤ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯧꯅ ꯂꯨꯍꯣꯡꯂꯛꯄ ꯀꯩꯅꯥ ꯑꯃꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯂꯦꯞꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯑꯜꯂꯥꯕꯛꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯇꯧꯈꯤꯕꯅꯤ ꯑꯃꯁꯨꯡ ꯄꯟꯗꯤꯠ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦꯅ ꯃꯗꯨꯅ ꯑꯜꯂꯥꯕꯛꯁꯅ ꯃꯗꯨ ꯄꯟꯗꯤꯠꯅ ꯇꯧꯕ ꯑꯣꯏꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯜꯂꯥꯕꯛꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯂꯨꯍꯣꯡꯕꯁꯤ ꯂꯦꯞꯈꯣ ꯋꯥꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯇꯤꯔꯨꯄꯇꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯈꯜꯂꯗꯨꯅ ꯇꯤꯔꯨꯄꯇꯤꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯑꯗꯨ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯟ ꯊꯣꯡꯕ ꯌꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯔꯣꯝ ꯄꯤꯔꯝꯃꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯝꯂꯝꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯅ ꯄꯤꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯆꯥ ꯊꯛꯇꯨꯅ ꯇꯧꯈꯤ ꯃꯗꯨꯒꯤꯗꯤ ꯂꯨꯍꯣꯡꯕꯗꯨ ꯄꯥꯡꯊꯣꯛꯈꯤ ꯂꯨꯍꯣꯡꯕꯗꯨ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯔꯄꯟꯆ ꯑꯗꯨ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯈꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯃꯇꯝ ꯑꯗꯨꯗ ꯂꯨꯍꯣꯡꯕꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯣꯌꯦꯡ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 113 ꯄꯤꯔꯝꯃꯤ 113 ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯄꯩꯁꯥ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯂꯥꯎꯊꯣꯔꯛꯏ ꯀꯔꯤꯅꯣ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯁꯔꯄꯟꯆ ꯑꯣꯏꯔꯒ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 113 ꯈꯛꯇ ꯄꯤꯔꯤꯁꯤꯕꯣ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯃꯥꯌꯦꯞꯇ ꯂꯥꯎꯔꯛꯄꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯅꯣꯛꯅꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯥꯏꯔꯒ ꯌꯥꯝꯅ ꯂꯤꯛꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯔꯄꯟꯆ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯂꯥꯛꯇꯨꯅ ꯅꯈꯣꯏ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯌꯥꯔꯁꯦ ꯑꯩ ꯂꯨꯄꯥ 1,000 ꯄꯨꯊꯣꯛꯑꯒꯦ ꯑꯗꯨꯒ ꯁꯔꯄꯟꯆꯀꯤ ꯃꯃꯤꯡꯗ ꯄꯥꯟꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯔꯄꯟꯆꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯒꯤ ꯆꯥ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤ ꯈꯛꯇ ꯄꯤꯔꯝꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯑꯃꯨꯛ ꯅꯉꯣꯟꯗ ꯍꯟꯕꯒꯤ ꯋꯥꯅꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯁꯔꯄꯟꯆ ꯑꯗꯨ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯛꯏ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤꯅ ꯈꯪꯍꯧꯗꯕꯗꯒꯤ ꯍꯥꯏꯅꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯃꯇꯝ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯗꯨꯅ ꯍꯥꯠꯂꯦꯗꯅ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯛꯈꯤ
ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯔꯄꯟꯆ ꯑꯗꯨꯅꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯁꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯦꯛꯇꯔ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯇ꯭ꯔꯦꯛꯇꯔ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯥꯏꯕꯗꯤ ꯁꯔꯄꯟꯆ ꯑꯗꯨꯁꯨ ꯇꯤꯔꯨꯄꯇꯤꯒꯤ ꯃꯐꯝ ꯑꯗꯨ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯡ ꯍꯟꯅꯤꯡꯂꯛꯈꯤ ꯃꯌꯨꯡ ꯍꯟꯅꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯂꯗꯨꯅ ꯃꯌꯨꯡ ꯍꯟꯕ ꯂꯥꯛꯈꯤ ꯁꯔꯄꯟꯆ ꯑꯗꯨꯁꯨ ꯇꯤꯔꯨꯄꯇꯤꯕꯨ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯗꯨ ꯀꯧꯕꯅꯤꯅ ꯃꯍꯥꯛꯁꯨ ꯇꯤꯔꯨꯄꯇꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯌꯨꯡ ꯍꯟꯖꯤꯜꯂꯤ ꯃꯌꯨꯡ ꯍꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯇꯤꯡꯈꯪ ꯑꯃꯗ ꯊꯤꯟꯈꯤ ꯇꯤꯡꯈꯪ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯒꯤ ꯇꯥꯔꯛꯈꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯇꯤꯔꯨꯄꯇꯤꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯊꯦꯡꯈꯤ ꯇꯤꯔꯨꯄꯇꯤꯒꯤ ꯍꯛꯆꯥꯡꯗ ꯍꯦꯛ ꯊꯦꯡꯉꯨꯕꯗꯒꯤ ꯇꯤꯔꯨꯄꯇꯤ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯇꯨꯅ ꯑꯃꯨꯛ ꯁꯔꯄꯟꯆꯀꯤ ꯃꯅꯨꯡꯗ ꯆꯪꯈꯤ ꯍꯥꯏꯕꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯆꯞ ꯆꯥꯅ ꯇꯧꯕꯅꯤ ꯃꯗꯨꯒꯤꯗꯤ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯔꯄꯟꯆꯀꯤ ꯃꯅꯨꯡꯗ ꯆꯪꯉꯕꯅꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯛꯇꯔ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯥꯟꯊꯣꯛꯂꯗꯨꯅ ꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯊꯧꯗꯨꯅ ꯃꯍꯥꯛ ꯅꯧꯅ ꯂꯨꯍꯣꯡꯂꯤꯕ ꯕꯣꯔ ꯀꯩꯅꯥꯗꯨꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯕꯣꯔ ꯀꯩꯅꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯔ ꯀꯩꯅꯥ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯈꯤ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯣꯔ ꯀꯩꯅꯥ ꯑꯗꯨꯗꯤ ꯂꯧꯕꯨꯛꯇ ꯁꯒꯥꯏ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯣꯍꯥꯒ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯗꯨꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯔꯣꯝ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯁꯔꯄꯟꯆꯇꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯒꯥꯏ ꯑꯗꯨꯕꯨ ꯊꯣꯝꯇꯠꯈꯤ ꯃꯗꯨꯒꯤꯗꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯕꯣꯔ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯍꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯟꯗꯜ ꯑꯗꯨꯗꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯩ ꯆꯥꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯩꯅꯥ ꯑꯗꯨꯅ ꯁꯔꯄꯟꯆ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯀꯀꯥꯒꯨꯝꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯨꯝꯕꯅꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯔꯄꯟꯆ ꯑꯗꯨ ꯇꯤꯔꯨꯄꯇꯤ ꯑꯣꯟꯊꯣꯔꯛꯈꯤ ꯍꯥꯏꯕꯗꯤ ꯇꯤꯔꯨꯄꯇꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯠꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯇꯤꯔꯨꯄꯇꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯗ ꯆꯨꯖꯥꯛ ꯂꯟꯁꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯇꯣꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯧꯕꯨꯛꯇ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯆꯥꯛꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯧꯐꯝ ꯈꯪꯗꯅ ꯀꯞꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯥꯁꯤꯗ ꯅꯨꯄꯤ ꯂꯥꯏꯅꯤꯡꯕꯤ ꯑꯗꯨꯕꯨ ꯎꯕ ꯐꯪꯏ ꯃꯍꯥꯛꯁꯨ ꯑꯣꯝ ꯅꯃ ꯁꯤꯕꯥꯏ ꯍꯥꯏꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯍꯤꯃꯥꯂꯌꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗꯅ ꯃꯨꯅꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯨꯅꯤꯁꯤꯡ ꯑꯗꯨꯒꯤ ꯒꯨꯔꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯅꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯣꯝ ꯅꯃ ꯁꯤꯕꯥꯏ ꯍꯥꯏꯕꯁꯤ ꯀꯔꯣꯔ ꯆꯥꯝ ꯇꯔꯥꯔꯛ ꯁꯣꯟꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯁꯛꯇꯤ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯐꯪꯂꯛꯇꯣꯏꯕ ꯁꯛꯇꯤꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯛꯇꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯛꯊꯣꯛꯇꯦ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯟꯗꯤꯠ ꯑꯃꯁꯨꯡ ꯁꯔꯄꯟꯆ ꯑꯗꯨ ꯎ ꯑꯃꯗ ꯄꯨꯟꯁꯤꯜꯂꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯡꯅ ꯊꯣꯝꯂꯗꯨꯅ ꯐꯨꯊꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄ ꯅꯩꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯕ ꯐꯪꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅꯁꯨ ꯁꯔꯄꯟꯆ ꯑꯗꯨꯕꯨ ꯇꯞꯇꯥꯅ ꯐꯨꯔꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯂꯨꯍꯣꯡꯐꯝꯗ ꯃꯈꯣꯏꯅꯤ ꯈꯟꯅꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯔꯄꯟꯆ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯟꯗꯤꯠ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯇꯧꯕ ꯂꯩꯔꯝꯃꯣꯏ ꯃꯍꯥꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯝꯖꯕ ꯃꯤꯅꯤ ꯁꯨꯝꯅꯇꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔꯗ ꯈꯛꯇ ꯍꯣꯠꯅꯕꯅꯤ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯄꯟꯗꯤꯠ ꯑꯗꯨꯁꯨ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯄꯟꯗꯤꯠ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯕꯗꯅꯥꯝ ꯁꯤꯔꯨꯕꯗꯨ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯂꯥꯕꯛꯁ ꯂꯥꯛꯈꯤ ꯑꯂꯥꯕꯛꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤ ꯃꯈꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯚꯤ ꯑꯃ ꯄꯨꯍꯜꯂꯛꯇꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤ ꯍꯥꯟꯅꯗꯤ ꯄꯥꯜꯂꯝꯗꯦ ꯃꯃꯥꯡꯊꯛꯀꯤ ꯄꯥꯔꯠ 1ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤ ꯄꯥꯜꯂꯛꯈꯤꯕꯅꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯇꯤꯔꯨꯄꯇꯤꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯀꯅꯥꯝꯇ ꯌꯥꯎꯗꯕꯤꯗ ꯃꯊꯟꯇ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯎꯕ ꯐꯪꯏ ꯑꯗꯨꯒ ꯌꯦꯟ ꯑꯗꯨ ꯆꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯎꯠꯈꯤ ꯃꯗꯨꯒꯤ ꯑꯂꯥꯕꯛꯁꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯇꯤꯔꯨꯄꯇꯤ ꯁꯤꯈꯤꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯦꯠ ꯑꯥꯇꯃꯥ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯝꯅꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯗꯨꯅ ꯄꯣꯖꯦꯁ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯊꯣꯛꯍꯜꯂꯤꯕꯁꯤꯁꯨ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯕꯝꯗꯤ ꯂꯩ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯇꯤꯔꯨꯄꯇꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯐꯖꯅ ꯄꯣꯠꯂꯣꯏꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯅꯣꯔꯣꯛꯇꯗꯤ ꯆꯠꯀꯗꯕꯅꯤꯗꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯁꯃꯥꯙꯤ ꯗꯟ ꯄꯤꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯁꯥꯟꯇꯤ ꯐꯪꯗꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯐꯖꯅ ꯄꯣꯠꯂꯣꯏꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯒꯔꯨ ꯄꯨꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤꯁꯨ ꯗꯟꯗꯤ ꯐꯪꯉꯝꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯃꯥꯙꯤ ꯗꯟ ꯄꯤꯔꯕꯅꯤꯅ ꯅꯁꯥꯅ ꯅꯁꯥꯗ ꯑꯋꯥꯕ ꯄꯤꯖꯕ ꯅꯁꯥꯅ ꯅꯁꯥꯗ ꯗꯟꯗꯤ ꯄꯤꯖꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ACP ꯗꯨꯁꯨ ꯂꯥꯛꯈꯤ ACP ꯂꯥꯛꯇꯨꯅ ꯄꯟꯗꯤꯠ ꯑꯃꯁꯨꯡ ꯁꯔꯄꯟꯆ ꯑꯗꯨꯕꯨ ꯐꯥꯕ ꯂꯥꯛꯈꯤꯕꯅꯤ ꯑꯂꯥꯕꯛꯁꯅꯗꯤ ACP ꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯃꯁꯤ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯑꯂꯥꯕꯛꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ACP ꯑꯗꯨꯅ ꯑꯂꯥꯕꯛꯁꯇ ꯑꯃꯨꯛ ꯕꯗꯅꯥꯝ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯈꯣꯏꯅ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯔꯤ ꯄꯨꯁꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯗꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯂꯥꯕꯛꯁꯀꯤ ꯃꯤꯆꯪꯗ ꯆꯪꯉꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯛꯂꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯃꯁꯨꯡ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯏꯖꯠ ꯁꯟꯃꯥꯟ ꯌꯥꯝꯅ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ACP ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ACP ꯑꯗꯨꯅ ꯅꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯉꯥꯎꯔꯕ꯭ꯔꯣ 2025ꯒꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯁꯤꯗ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯑꯂꯥꯕꯛꯁꯇ ꯆꯦꯂꯦꯟꯖ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯩ ꯍꯥꯏꯕꯗꯣ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯇꯤꯔꯨꯄꯇꯤ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯃꯐꯝ ꯑꯗꯨꯗ ꯇꯦꯟ ꯈꯜꯂꯗꯨꯅ ꯑꯩ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯔꯦꯗꯅ ꯑꯗꯨꯒ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯇꯧꯗꯕꯤꯗ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯥꯇꯃꯥꯅ ꯃꯤ ꯍꯥꯞꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯇꯥꯛꯂꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯃꯤꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯔꯔꯣꯏ ꯃꯗꯨꯒꯤꯗꯤ ACPꯗꯨꯁꯨ ꯇꯤꯔꯨꯄꯇꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯇꯦꯟ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯤꯔꯨꯄꯇꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡꯅ ꯅꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯣ ꯑꯩ ꯑꯍꯤꯡ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯆꯥ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨ ACP ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ACP ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯆꯥ ꯄꯤꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ACP ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯋꯥ ꯉꯥꯡꯗꯕꯤꯗ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯅꯣꯞ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯃꯤꯠ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯅꯒꯟ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯃꯅꯒꯟ ꯑꯗꯨ ꯐꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯑꯃꯁꯨꯡ ACP ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯨꯡꯒꯪꯗ ꯂꯥꯟꯃꯩ ꯆꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯁꯟꯗꯣꯔꯛꯄ ꯑꯗꯨꯒꯨꯝꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯁꯨ ꯄꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯪꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯊꯛꯊꯛꯅꯤꯡꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯃꯠꯇ ꯊꯣꯛꯂꯛꯈꯤꯗ꯭ꯔꯤ ꯃꯌꯨꯝꯗ ꯊꯣꯡ ꯄꯨꯟꯅ ꯄꯥꯟꯁꯤꯟꯗꯨꯅ ꯂꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯅꯈꯤ ꯑꯂꯥꯕꯛꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯋꯥꯏ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯀꯜ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯀꯣꯏꯆꯠ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯠꯇ ꯄꯥꯡꯊꯣꯛꯅꯗ꯭ꯔꯦ ꯇꯤꯔꯨꯄꯇꯤꯅ ꯈꯨꯡꯒꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯨꯒꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯔꯥꯙꯥ ꯎꯅꯕ ꯖꯦꯜꯗ ꯂꯥꯛꯈꯤ ꯖꯦꯜꯗ ꯔꯥꯙꯥ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯔꯥꯙꯥꯗ ꯂꯣꯏꯅ ꯇꯝꯅꯝꯃꯤ ꯔꯥꯙꯥꯁꯨ ꯀꯞꯂꯗꯨꯅ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯗꯨꯝꯅ ꯇꯧꯔꯤꯕꯅꯣ ꯑꯩꯅ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯇꯤꯔꯨꯄꯇꯤꯕꯨ ꯍꯥꯠꯂꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯋꯥꯕ ꯇꯥꯗꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯤꯗꯃꯛꯇ ꯁꯃꯥꯙꯤ ꯗꯟ ꯄꯤꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯨꯡꯒꯪꯒꯤ ꯑꯋꯥꯕꯗꯕꯨ ꯀꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯗꯨꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯎꯠꯇꯒꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯛꯏ ꯑꯃꯁꯨꯡ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯕꯨ ꯇꯤꯔꯨꯄꯇꯤꯗꯒꯤ ꯀꯟꯕꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯇꯤꯔꯨꯄꯇꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯙꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯁꯤꯗꯨꯅ ꯂꯩꯕ ꯃꯤꯗꯨꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯍꯥꯠꯇꯣꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯁꯤ ꯃꯤ ꯑꯃꯈꯛꯇꯅ ꯄꯥꯡꯕ ꯉꯝꯒꯅꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯦ ꯚꯩꯔꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯥꯏ ꯅꯤꯡꯕꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯁꯤꯁꯨ ꯂꯥꯏ ꯅꯤꯡꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯂꯥꯏ ꯅꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯂꯥꯏ ꯅꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯍꯥꯛꯇꯤ ꯏꯁꯣꯔ ꯑꯁꯤꯕꯨ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯥꯒꯥ ꯁꯥꯗꯨ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯤష్ꯌꯁꯨ ꯀꯌꯥꯃꯔꯨꯝ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯚꯩꯔꯕꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯃꯍꯥꯛꯄꯨ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯒꯤ ꯔꯥꯙꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯒꯤꯔꯤ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯃꯍꯥꯗꯦꯕꯒꯤ ꯃꯟꯗꯤꯔ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯍꯥꯗꯦꯕ ꯄꯨꯖꯥ ꯑꯁꯤ ꯇꯣꯏꯅ ꯇꯧꯕ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯇꯥꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯗꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯔꯥꯙꯥꯒꯤ ꯃꯆꯦ ꯅꯥꯒꯥ ꯁꯥꯗꯨ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯈꯤ ꯕꯩꯁꯅꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯍꯪꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯚꯩꯔꯕꯤꯕꯨ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯔꯅ ꯁꯟ ꯈꯔ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯁꯤꯅ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯗꯕ ꯋꯥꯐꯝ ꯑꯃ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯚꯩꯔꯕꯤ ꯀꯧꯏ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯕꯩꯁꯅꯕꯤ ꯍꯥꯏꯗꯨꯅ ꯈꯪꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯤꯡ ꯑꯅꯤ ꯑꯁꯤ ꯃꯤ ꯑꯃꯠꯇꯒꯤ ꯃꯃꯤꯡꯅꯤ
ꯃꯈꯣꯏꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯎ ꯑꯗꯨ ꯍꯨꯟꯇꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯁꯅꯥꯎ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯅꯥꯎ ꯑꯗꯨꯗ ꯂꯤꯛꯂꯤ ꯀꯌꯥꯃꯔꯨꯝ ꯂꯪꯊꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯟꯕꯤ ꯑꯗꯨꯅ ꯁꯅꯥꯎ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯈꯤ ꯃꯈꯣꯏꯅ ꯁꯟꯁꯤꯡ ꯑꯗꯨ ꯄꯨꯕꯒꯤ ꯃꯔꯝꯗꯤ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯈꯣꯏꯅ ꯃꯇꯟ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯟ ꯄꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯠꯈꯤ ꯑꯃꯁꯨꯡ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯀꯟꯈꯤ ꯃꯗꯨꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯈꯨꯡꯒꯪꯗ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯚꯩꯔꯕꯤꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯩꯔꯕꯤꯗꯤ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯗ ꯅꯈꯣꯏꯅ ꯃꯇꯧ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯗꯗꯤ ꯚꯩꯔꯕꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯍꯦꯟꯃꯟꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯚꯩꯔꯕꯤꯕꯨ ꯄꯨꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯈꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯚꯩꯔꯕꯤꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯤꯁ꯭ꯌ ꯑꯅꯤꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯚꯩꯔꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯍꯦꯛ ꯊꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯚꯩꯔꯕꯤꯅ ꯈꯪꯕ ꯉꯝꯈꯤ ꯑꯣꯗꯦꯂꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯚꯩꯔꯕꯤꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯣꯗꯦꯂꯥꯒꯤ ꯄ꯭ꯔꯖꯥꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯔꯤꯕꯗꯨꯗ ꯆꯪꯉꯛꯈꯤ ꯌꯨꯝ ꯑꯃꯟꯕꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯒꯤ ꯄꯥꯁꯀꯤ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯈꯪꯂꯗꯨꯅ ꯑꯩ ꯁꯤꯗꯣꯔꯦ ꯍꯥꯏꯔꯝꯗꯨꯅ ꯁꯤꯔꯗꯨꯅ ꯁꯨꯀ꯭ꯔꯤꯛ ꯑꯃ ꯍꯨꯟꯇꯣꯛꯑꯝꯕꯗꯨꯁꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯁꯨꯀ꯭ꯔꯤꯛ ꯑꯗꯨ ꯃꯕꯣꯛꯅ ꯄꯤꯔꯝꯕ ꯁꯨꯀ꯭ꯔꯤꯛꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯤꯟꯒꯤ ꯃꯀꯣꯟ ꯁꯥꯔꯝꯗꯨꯅ ꯂꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯉꯣꯟꯗ ꯕꯣꯔ ꯄꯤꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯁꯤꯁ꯭ꯌꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯇꯤꯔꯨꯄꯇꯤꯒꯤ ꯃꯨꯡꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯤꯅ ꯇꯤꯔꯨꯄꯇꯤꯒꯤ ꯃꯨꯡꯐꯝ ꯑꯗꯨꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯄꯨꯔꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯗꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯗꯦꯕꯒꯤ ꯁꯥꯗꯣꯡ ꯑꯣꯏꯔꯤꯕ ꯅꯟꯗꯤꯒꯤ ꯃꯨꯔꯇꯤ ꯃꯔꯤ ꯄꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯨꯔꯇꯤ ꯃꯔꯤ ꯑꯗꯨ ꯄꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯏꯀꯩ ꯉꯥꯡꯅꯕ ꯊꯝꯂꯝꯃꯤ ꯃꯍꯩ ꯃꯔꯣꯡ ꯃꯈꯜ 7 ꯒꯪꯒꯥꯒꯤ ꯏꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯆꯥꯏꯁꯤꯜꯂꯗꯨꯅ ꯄꯨꯖꯥ ꯑꯁꯤ ꯍꯧꯔꯛꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯅꯥꯒꯥ ꯁꯥꯗꯨꯁꯤꯡꯒꯤ ꯁꯝꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯤꯡꯂꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯤꯁꯨꯜ ꯃꯆꯥ ꯑꯃꯁꯨ ꯌꯨꯡꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯟꯗꯤꯕꯨ ꯊꯝꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯗꯨꯗꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯊꯋꯥꯏ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤ ꯚꯨꯠꯅꯥꯊ ꯑꯣꯏꯔꯤꯕ ꯃꯍꯥꯗꯦꯕꯅꯤ ꯑꯗꯨꯒ ꯅꯟꯗꯤ ꯍꯥꯏꯔꯤꯕꯁꯤꯅ ꯃꯍꯥꯗꯦꯕꯒꯤ ꯊꯨꯡꯁꯪꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯗꯦꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯟꯗꯤꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯗꯅ ꯆꯪꯉꯛꯄ ꯑꯃꯠꯇ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯔꯃꯤꯁꯟ ꯂꯧꯗꯅ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯍꯩ ꯃꯔꯣꯡ 7ꯁꯤꯡ ꯑꯗꯨꯅ ꯘꯔ 7ꯕꯨ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯥꯒꯥ ꯁꯥꯙꯨꯒꯤ ꯁꯝꯁꯤꯡ ꯑꯁꯤꯅ ꯄꯦꯠ ꯑꯥꯇꯃꯥ ꯑꯃꯍꯦꯛꯇꯕꯨ ꯐꯥꯖꯤꯟꯕ ꯌꯥꯏ ꯃꯔꯝꯗꯤ ꯅꯥꯒꯥ ꯁꯥꯙꯨ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯨꯅꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯒꯪꯒꯥꯒꯤ ꯏꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯁꯥꯟꯇꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯜꯂꯥꯕꯁꯅ ꯂꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯙꯔꯃꯗ ꯅꯠꯇꯅ ꯑꯇꯩ ꯑꯇꯩ ꯙꯔꯃꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯨ ꯂꯣꯏꯅ ꯄꯥꯏ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯩ ꯙꯔꯃꯅ ꯀꯔꯤ ꯆꯠꯅꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯚꯨꯠ ꯇꯥꯟꯊꯣꯛꯄ ꯃꯤꯅꯤꯅ ꯙꯔꯃ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯈꯪꯗꯕ ꯌꯥꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯚꯩꯔꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯌꯦꯡꯗꯒꯤꯗꯤ ꯁꯨꯛꯂ ꯄꯛꯁ ꯍꯧꯔꯅꯤ ꯑꯗꯨꯒ ꯃꯁꯤ ꯅꯨꯃꯤꯠ 15ꯅꯤ ꯃꯨꯛꯇꯤ ꯆꯠꯊꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯤꯔꯨꯄꯇꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯄꯣꯠꯂꯣꯏꯒꯗꯕꯅꯤ ꯃꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯇꯤꯔꯨꯄꯇꯤ ꯑꯁꯤ ꯃꯍꯥꯛ ꯄ꯭ꯔꯦꯠ ꯑꯣꯏꯔꯔꯣꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯀꯄꯥꯜ ꯃꯣꯛꯁ ꯍꯥꯏꯔꯤꯕꯁꯤ ꯐꯪꯉꯒꯅꯤ ꯅꯨꯃꯤꯠ 15ꯁꯤꯃꯗꯤ ꯅꯟꯗꯤ ꯃꯔꯤ ꯑꯁꯤꯅ ꯃꯥꯏꯀꯩ ꯃꯔꯤꯕꯨ ꯉꯥꯛꯀꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯈꯪꯒꯗꯕꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯁꯤꯗ ꯐꯥꯖꯤꯟ ꯄꯨꯟꯖꯤꯟ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯝꯇꯅ ꯂꯦꯡꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯁꯤꯗ ꯃꯤ ꯅꯠꯇ꯭ꯔꯒꯅ ꯁꯥꯒꯤ ꯃꯃꯤ ꯑꯃꯇꯁꯨ ꯇꯥꯍꯟꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯥꯇꯃꯥ ꯑꯁꯤꯕꯨ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯡꯍꯟ ꯇꯥꯍꯜꯂꯛꯄꯁꯤꯡ ꯑꯁꯤ ꯂꯥꯏ ꯐꯥꯎꯅ ꯊꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 15ꯅꯤꯁꯤꯗꯤ ꯅꯈꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯄꯥꯂꯤ ꯄꯨꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 15ꯅꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯩꯔꯕꯤꯁꯨ ꯃꯗꯨꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯍꯥꯗꯦꯕꯒꯤ ꯃꯟꯗꯤꯔ ꯑꯃꯗ ꯂꯦꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯚꯩꯔꯕꯤꯁꯨ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯗ ꯂꯥꯛꯇꯨꯅ ꯃꯍꯥꯗꯦꯕꯒꯤ ꯃꯨꯔꯇꯤꯗꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛ ꯇꯧꯏ ꯑꯃꯁꯨꯡ ꯃꯍꯥꯗꯦꯕꯕꯨ ꯌꯥꯝ ꯐꯖꯅ ꯂꯥꯠꯂꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯥꯟꯅ ꯆꯠꯊꯕꯒꯨꯝꯅ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯁꯥꯟꯇꯤꯗ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤ ꯅꯨꯃꯤꯠ 15ꯅꯤꯃꯨꯛꯇꯤ ꯃꯄꯥꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ
ꯃꯄꯥꯟꯗꯒꯤ ꯃꯤꯁꯤꯡꯁꯨ ꯑꯃꯠꯇ ꯃꯅꯨꯡ ꯆꯪꯂꯛꯇꯦ ꯃꯅꯨꯡꯗꯒꯤ ꯃꯤꯁꯤꯡꯁꯨ ꯃꯄꯥꯟꯗ ꯑꯃꯠꯇ ꯆꯪꯂꯛꯇꯦ ꯃꯗꯨꯒꯤꯗꯤ ꯁꯠꯌꯝ ꯀꯧꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯗꯨꯅ ꯁ꯭ꯇꯣꯔꯤ ꯈꯔ ꯀꯣꯚꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯂꯥꯛ 4 ꯄꯤꯕ ꯗ꯭ꯔꯣꯟ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯗ꯭ꯔꯣꯟ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯈꯤ ꯗ꯭ꯔꯣꯟ ꯑꯗꯨ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯒꯤ ꯃꯣꯡꯐꯝ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯇꯤꯔꯨꯄꯇꯤꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗꯒꯤ ꯑꯦꯅꯔꯖꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯣꯟ ꯑꯗꯨ ꯇꯤꯔꯨꯄꯇꯤꯒꯤ ꯃꯣꯡꯐꯝ ꯑꯗꯨ ꯇꯥꯁꯤꯟꯈꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯗ꯭ꯔꯣꯟ ꯑꯗꯨꯗꯤ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯣꯡꯐꯝ ꯑꯗꯨꯕꯨ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯃ ꯎꯈꯤ ꯃꯣꯡꯐꯝ ꯑꯗꯨꯕꯨ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯂꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯈꯣꯏꯁꯨ ꯕꯥꯎ ꯋꯦꯌꯔꯗꯨꯗꯒꯤ ꯂꯤꯠꯁꯤꯜꯂꯗꯨꯅ ꯕꯥꯎ ꯋꯦꯌꯔꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯗ꯭ꯔꯣꯟ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯕꯥꯎ ꯋꯦꯌꯔꯗꯨꯕꯨ ꯂꯤꯠꯇꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯥꯎ ꯋꯦꯌꯔꯒꯤ ꯇꯔꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯊꯤꯟꯈꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯏ ꯑꯣꯔꯣ ꯇꯥꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯣꯡꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯣꯟ ꯑꯗꯨꯕꯨ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏ ꯑꯗꯨ ꯃꯣꯡꯐꯝ ꯑꯗꯨꯗ ꯇꯥꯁꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯤꯔꯨꯄꯇꯤꯒꯤ ꯍꯛꯆꯥꯡꯗ ꯏ ꯑꯗꯨꯅ ꯊꯦꯡꯉꯛꯄꯗꯒꯤ ꯃꯍꯥꯛ ꯑꯦꯛꯇꯤꯚꯦꯠ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯩꯇꯝꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ ꯚꯩꯔꯕꯤꯅ ꯄꯨꯖꯥ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯤ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗ꯭ꯔꯣꯟ ꯑꯗꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯝꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯆꯤꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯂꯣꯏꯅ ꯇꯠꯈꯤꯕꯗꯒꯤ ꯊꯋꯥꯏ ꯊꯣꯛꯂꯛꯄ ꯉꯝꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯌꯥꯎꯔꯕ ꯁꯠꯌꯝꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯚꯩꯔꯕꯤꯕꯨ ꯎꯔꯨꯏ ꯚꯩꯔꯕꯤꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯇꯤꯟ ꯑꯣꯔꯣꯔꯣ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯈꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯔꯥ ꯀꯗꯥꯏꯗꯅꯣꯝꯗꯤ ꯐꯥꯎꯔꯦ ꯚꯩꯔꯕꯤꯁꯨ ꯄꯨꯖꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯏꯔꯨꯖ ꯃꯥꯏꯊꯖ ꯇꯧꯔꯝꯕꯅꯤ ꯇꯧꯕꯇꯕꯨ ꯇꯤꯔꯨꯄꯇꯤꯅ ꯚꯩꯔꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯤꯟ ꯑꯃ ꯊꯣꯛꯂꯛꯏ ꯂꯤꯟ ꯑꯁꯤ ꯂꯥꯏꯒꯤ ꯂꯤꯟꯅꯤ ꯂꯤꯟ ꯑꯗꯨꯅ ꯇꯤꯔꯨꯄꯇꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯂꯤꯟ ꯑꯗꯨ ꯆꯥꯎꯊꯣꯛꯇꯨꯅ ꯇꯤꯔꯨꯄꯇꯤꯕꯨ ꯆꯤꯛꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯇꯤꯔꯨꯄꯇꯤꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯇꯤꯔꯨꯄꯇꯤꯁꯨ ꯁꯥꯏꯀꯜꯗ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯏ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯂꯤꯟ ꯑꯗꯨꯅ ꯆꯥꯎꯈꯠꯂꯗꯨꯅ ꯆꯞꯈꯥꯏꯈꯤ ꯑꯃꯁꯨꯡ ꯂꯪꯊꯣꯔꯛꯈꯤ ꯃꯗꯨꯒꯤ ꯇꯤꯔꯨꯄꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯑꯗꯨ ꯇꯝ ꯌꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯚꯩꯔꯕꯤꯁꯨ ꯂꯥꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯚꯩꯔꯕꯤꯒ ꯇꯤꯔꯨꯄꯇꯤꯒ ꯎꯅꯔꯤꯕꯁꯤ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯂꯨꯝꯗꯨꯅ ꯂꯩꯔꯨꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯅꯥꯒꯥ ꯁꯥꯙꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯐꯥꯖꯤꯟꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯈꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯄꯨ ꯊꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯀꯤꯗꯤ ꯁꯥꯟꯅꯄꯣꯠꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯚꯩꯔꯕꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯔꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯀꯩꯗꯧꯉꯩꯗ ꯊꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛ ꯀꯥꯎꯔ ꯃꯥꯜꯂꯦ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯍꯥꯏꯕꯗꯤ ꯕꯥꯎꯟꯗꯔꯤꯁꯤꯗꯒꯤ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯩꯅ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯤꯔꯨꯄꯇꯤꯁꯨ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯔꯥꯙꯥꯁꯨ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤ ꯃꯍꯥꯛꯀꯤ ꯗꯟꯗꯤ ꯐꯪꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯈꯨꯡꯒꯪꯗ ꯂꯥꯛꯈꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯔꯥꯙꯥꯒ ꯃꯈꯣꯏ ꯃꯁꯦꯟ ꯐꯝꯃꯤꯟꯅꯗꯨꯅ ꯈꯟꯅꯔꯤꯕ ꯑꯁꯤ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏꯁꯦ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯀꯄꯥꯜ ꯃꯣꯛꯁ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤ ꯏꯪꯅ ꯇꯞꯅ ꯁꯥꯟꯇꯤꯗ ꯍꯤꯡꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯩꯇ꯭ꯌꯝꯁꯨ ꯍꯥꯏꯕꯗꯤ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯁꯩꯇ꯭ꯌꯝꯁꯨ ꯑꯘꯣꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯀꯥꯂꯥꯕꯤꯗ꯭ꯌꯥ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ 5 ꯏꯂꯤꯃꯦꯟꯠꯁ ꯍꯥꯏꯕꯗꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯕꯥꯛ ꯑꯇꯤꯌꯥ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯆꯨꯝꯅꯒꯤ ꯊꯋꯥꯏ ꯑꯣꯏꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯏꯂꯤꯃꯦꯟ 5 ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯑꯐꯥꯎꯕ ꯁꯥꯊꯤꯕ ꯗꯤꯃꯟ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯚꯩꯔꯕꯤꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯑꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯟ ꯑꯃ ꯁꯦꯝꯃꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯂꯥꯏꯟ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥ ꯑꯃ ꯄꯥꯈꯠꯇꯨꯅ ꯂꯥꯏꯟ ꯑꯗꯨ ꯀꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨ ꯈꯨꯗꯛꯇ ꯇꯠꯇꯨꯅ ꯁꯤꯈꯤ ꯃꯍꯥꯛꯅ ꯈꯨꯡꯒꯪꯒꯤ ꯑꯀꯣꯏꯕꯗꯨꯗ ꯔꯥꯎꯟ ꯑꯃ ꯀꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯀꯅꯥꯝꯇ ꯍꯧꯖꯤꯛꯇꯤ ꯂꯧ ꯎꯕ ꯌꯥꯔꯔꯣꯏ ꯁ꯭ꯀꯨꯜ ꯆꯠꯄ ꯌꯥꯔꯣꯏ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯋꯥꯕꯇꯅ ꯊꯜꯂꯗꯕꯅꯤ ꯈꯨꯡꯒꯪ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯣꯡꯐꯝꯇꯅ ꯊꯜꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯚꯩꯔꯕꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯨꯡꯒꯪ ꯑꯗꯨ ꯑꯁꯨꯝ ꯀꯅꯥꯝꯇ ꯄꯣꯠ ꯊꯥꯗ꯭ꯔꯦ ꯃꯐꯝ ꯑꯗꯨ ꯏꯀꯪ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯔꯥ ꯍꯦꯟꯕ ꯃꯕꯨꯛ ꯊꯟꯗꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯛꯈꯤ ꯂꯩꯅꯥ ꯀꯌꯥꯃꯔꯨꯝ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ
ꯑꯣꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯑꯣꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯍꯥꯛ ꯁꯤꯒꯦ ꯇꯧꯔꯦ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯂꯥꯏꯟ ꯑꯗꯨ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯆꯠꯇꯕꯗꯤ ꯌꯥꯔꯔꯣꯏ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯚꯩꯔꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯚꯩꯔꯕꯤꯁꯤ ꯁꯛꯇꯤ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯚꯩꯔꯕꯤꯅ ꯀꯔꯤꯒꯨꯝꯕ ꯗꯁꯥ ꯎꯄꯥꯏ ꯑꯃ ꯇꯧꯕꯤꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯟꯕ ꯉꯝꯖꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯤꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯇꯧꯕꯇꯕꯨ ꯔꯥꯙꯥꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯔꯥꯙꯥꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯙꯥꯅ ꯑꯩꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯔꯥꯙꯥ ꯅꯪ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯆꯥꯏꯊꯣꯛꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯃꯟꯇ꯭ꯔ ꯀꯌꯥꯃꯔꯨꯝ ꯊꯤꯒꯅꯤ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯥꯌꯦꯞꯇ ꯂꯥꯎꯔꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯥꯏꯟꯒꯤ ꯄꯋꯥꯔꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯍꯟꯊꯒꯅꯤ ꯃꯗꯨꯀꯥꯟꯗꯨꯗ ꯃꯈꯣꯏꯅ ꯂꯥꯏꯟ ꯑꯗꯨ ꯀ꯭ꯔꯣꯁ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯙꯥꯁꯨ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯥ ꯑꯃꯒꯨꯝꯅ ꯃꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯃꯔꯨꯝ ꯇꯤꯔꯨꯄꯇꯤꯗ ꯍꯥꯏꯔꯝꯃꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯣꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯝꯗꯕ ꯇꯥꯔꯒꯗꯤ ꯃꯁꯨꯝꯅ ꯊꯣꯛꯑꯝꯃꯣꯏ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯃꯁꯨꯝꯅꯁꯨ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯃꯔꯨꯝ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯇꯤꯔꯨꯄꯇꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯁꯨ ꯔꯥꯙꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯁꯨꯝꯍꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯚꯩꯔꯕꯤꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯏꯁꯪꯗꯒꯤ ꯃꯟꯇ꯭ꯔ ꯀꯌꯥꯃꯔꯨꯝ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯃꯥꯌꯦꯞ ꯄꯥꯜꯂꯤꯕ ꯑꯗꯨꯗꯒꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯟꯒꯤ ꯄꯋꯥꯔ ꯑꯗꯨ ꯍꯟꯊꯔꯛꯏ ꯂꯥꯏꯟꯒꯤ ꯄꯋꯥꯔ ꯑꯗꯨ ꯍꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯟꯊꯣꯛꯀꯦ ꯇꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ इलेक्ट्रिसिटी डिपार्टमेंट मई मुथत्की मसीनी इलेक्ट्रिसिटी डिपार्टमेंट की याम लुजदब हाइसे टाइमिंग चादना मई हेत मुथपनी मंत्रसिंग अदु मुथख्रबनीना करिंग ताद्रबनीना सोम नाकदा लाइन की पावर दो अमु एक्टिव बोरखे अमसुंग मखोई लाइन अदु लांथोक्तुर चप्प ngамखिदे अदुगा मखोई की प्लान सिंग अदु फेल होइखे मतौदु द सोम नाकदा तिरुपति सो मखोई तौरिबसिंग असि मापु अपंग सिरिबनी हाबिजे खम ngамखे मरमदुना राधाना मफम असिदा लावलिबसि एक्टिंग तौरिबनी हाइदुना खंखे मा याम सौखी अमसुंग मफम अदुदा साइक्लोन अमगुमना लाखे मदगिदि माना मफम अदुदा ना अदुना पुदुना सके खलिबा अंगांग अदुबु ओइना पोजेस तौखे मदुदगिदि माना अंगांग अदुबु पोजेस तौरपनिना राधाबु महाना मंगोंदा लौलौम तौई खंदुना अंगांग अदुगी थ्रुदगी राधागी मंगग अदुबु कहनखे मतौदु उरुबा मतम अदुदा खुंगंगी मिसिंग अदुरि यामना ngakhe राधा मफम अदुदा सीदुना तादुना लेरमे मतौ उसुमनी अंगांग अदुना राधागी मकोग अदु पाइदुना पुलिस स्टेशन अदुरा लाखिबदो मतौ उसुना भैरबिसु वखल यामना नुंगाइतना महाकी मनाउ नुपिगी अरोइबा मथौ मौम पंगथोमे महाकी कर्मना असुम तौजरिबिनि हाइदुना महाक्ति यामना कन्नदि नुंगाइतबदि फावमदे माना तौबा माना फंगजेबा हाइबिदुनि हाइदुना अदुमा खंतोमे मदगिदि महाना खलिबसे मखाताना खुंगंग असिदा मी अमता सिहलरोइ हाइदुना खंखे मदगिदि महासु पालित्रबनिना तिरुपतिगा वाइ सनगे हाइदुना मुहम्मदुरा लाखे मुहम्मदुरा लाबु मदुरा तिरुपतिगी सकल अदु पाइखलखे मदगिदि महाना तिरुपतिदा हाइरलिबसे नंग ऐ कई तौ हाइरिबनो नंगना पाम थबग अमा हाइरौ अदुगा ऐ तौगे कलिगुंबा मदु तौरगनि नंग पेलद्रा अदुगा खुंगंगी मिसंग असिबु कनबिरद्रा हाइदुना हाइरखे वहमलु तारबा मतमदा तिरुपतिसु माके लुजदबा वखलोन अदु फोंदोरे हाइबदि नंग असे लाइदु कथोख्रबनि कुमारी ओइरिबनि अदुबो नंगी हक्चांग असे अइंगोन पिरौ अदुगा अइना नंगी हक्चांग असिबु फजन सिजिनगनि हाइदुना हाइरखे मदुददा अइना खुंगंग असिबु थादोक्तुना चकनि अदुगा नंगी हक्चांग अदु नंगी दोहादि भाइरिबा लाइदुदा कथो कई बुकन फंगनि मरम अदुना नंग नसा तो अइंगोन कथो हाइदुना हाइरखे वफम अदु महाना भैरविना यारोइ खंखंना हाइबनि तबुदबो भैरवि उपाय लितबदगी तिरुपतिना हाइरपदु यारगे हाइदुना लेपखे वफम लुताबा मतमदा तिरुपति याम हराउ हाइबदो ओइखे मदुगि तिरुपतिना हाइरलिबसि नंग लुहोंबगी कैना अमगुमना यामना नाना केना अहि नाक्ता लाकदबनि हाइदुना हाइरखे वफम सिंग असि सोम नाकन्दा खुंगंगी मिसिंग अदुना तारबु मतम अदुदा वफम असिदा नंग अखोइना कौरुइबसि ख्वाइदगी अरानबा हाइबदो ओइरे हाइदुना हाइरखे भैरविना मखोई खुंगंग अदुगिदमक्ता महागसे सैक्रिफाइस तौजख्रनि हाइबा वफम असि तारबा मतम अदुदा खुंगंगी मिसिंग अदुरि वखल याम नुंगाइरमदे कलिगुंबा मसिगी थबक असि तौहंगदबा ओइतारगदि अखोई इसाना इसाबो सिजखिमने हेना फाले हाइदुना हाइरखे इमा नंग मदुगी हिंचाबदुगी मनाक्ता चक्कनु हाइदुना मफम अदु लेरिबा मिसिंग अदुना भैरविदा हारमे मदुगिदि हिंचाबसिना तौरिबा मौंग असि उरुबा मतमदा इशोर लेत्रबा माले हाइदुना मखोइदि इशोरदा फावबा थाजबा मांगखे मदुगिदि भैरविना इशोर लेइ हाइदुना हाइरखे अदुगा महाना अइबु ngak sengani हाइदुना हाइरे वफम सिंग असि हारमदुना मफम अदुदगी भैरवि ममालिदुना थोले तबुदु महाना चलमदाइ मिकुबदुदा अल्लाह बक्स ओनसलमदुना ओम नमः शिवाय हाइदुना हारमदुना चखे मदुगिदि अल्लाह बक्सना खंजरिबसि करिगिदमुतुना भैरविना चलमदाइ मिकुबदुदा
ꯑꯩꯉꯣꯟꯗ ꯑꯣꯝ ꯅꯃ ꯁꯤꯋꯥꯏ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯤ ꯃꯍꯥꯛꯅ ꯑꯩꯁꯤ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯄꯥꯅꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯚꯩꯔꯕꯤꯒꯤ ꯈꯨꯠꯀꯤ ꯃꯑꯣꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯗꯦꯕꯅ ꯁ꯭ꯀꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯅꯃ ꯁꯤꯋꯥꯏ ꯍꯥꯏꯕꯗꯤ ꯏꯂꯤꯃꯦꯟ 5 ꯑꯗꯨꯕꯨꯅꯤ ꯍꯥꯏꯕꯗꯤ ꯇꯤꯔꯨꯄꯇꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯎꯠꯂꯤꯕ ꯃꯑꯣꯡꯗꯨꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯣꯛꯁ ꯐꯪꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯁ꯭ꯀꯜ ꯑꯁꯤ ꯀꯄꯥꯜ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯟꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯤꯕ ꯑꯁꯤ ꯇꯤꯔꯨꯄꯇꯤꯒꯤ ꯃꯁꯥ ꯑꯁꯤ ꯀꯄꯥꯜ ꯃꯣꯛꯁ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯨꯝꯂꯤꯕ ꯕꯣꯗꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯕꯗꯨꯅꯤ ꯇꯤꯔꯨꯄꯇꯤꯁꯤꯅ 5 ꯑꯦꯂꯤꯃꯦꯟꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯤꯔꯨꯄꯇꯤꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯣꯗ ꯂꯦꯡꯒ꯭ꯋꯦꯖꯇ ꯃꯍꯥꯛꯅ ꯑꯂꯥꯕꯛꯁꯇ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯤꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯅꯤꯡꯕꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯂꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯥ ꯑꯃꯒꯨꯝꯅ ꯀꯦꯔꯝꯃꯤ ꯃꯍꯥꯛ ꯀꯦꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯤꯔꯨꯄꯇꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯇꯧꯕ ꯇꯥꯟꯖꯥꯗꯨꯗ ꯇꯤꯔꯨꯄꯇꯤꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯂꯥꯕꯛꯁꯀꯤ ꯁꯥꯇ꯭ꯔꯒꯤ ꯃꯁꯥꯗꯨꯗ ꯆꯪꯉꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤ ꯇꯤꯔꯨꯄꯇꯤꯅꯤ ꯍꯥꯏꯕꯁꯤ ꯚꯩꯔꯕꯤꯅ ꯈꯪꯕ ꯉꯝꯈꯤ ꯇꯤꯔꯨꯄꯇꯤꯅ ꯚꯦꯟꯀꯇꯦꯁꯄꯨ ꯄꯣꯖꯦꯁ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯚꯩꯔꯕꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯂꯥꯕꯛꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯤꯔꯨꯄꯇꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯒꯤ ꯇꯤꯔꯨꯄꯇꯤꯁꯨ ꯚꯩꯔꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯁꯛꯇꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯃꯥꯒꯤꯗꯃꯛꯇ ꯂꯥꯡ ꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯕ ꯉꯝꯈꯤ ꯃꯔꯝꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯐꯝ ꯑꯃꯗꯅ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯗꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯂꯥꯕꯛꯁꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯩꯅꯨꯡꯗꯒꯤ ꯐꯨꯛꯇꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯆꯤꯜꯂꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯈꯪꯉꯛꯄꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯇꯤꯔꯨꯄꯇꯤꯅ ꯚꯩꯔꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯖꯥ ꯇꯧꯔꯤꯕ ꯖꯒꯥꯗꯨ ꯂꯪꯁꯤꯜꯂꯛꯏ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯂꯪꯁꯤꯜꯂꯛꯏ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛ ꯑꯣꯟꯊꯣꯔꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯗꯨꯅ ꯂꯩꯈꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯚꯩꯔꯕꯤꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯎꯁꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯅꯃꯤꯠ ꯎꯁꯟꯅꯕ ꯇꯥꯔꯒꯗꯤ ꯅꯃꯤꯠꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯐꯨꯛꯇꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯁꯨ ꯀꯤꯅ ꯀꯤꯅ ꯚꯩꯔꯕꯤꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯚꯩꯔꯕꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯝ ꯅꯃ ꯁꯤꯋꯥꯏ ꯍꯥꯏꯕꯁꯤ ꯁꯣꯟꯕ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗꯦ ꯇꯤꯔꯨꯄꯇꯤꯅ ꯃꯍꯥꯛꯄꯨ ꯐꯨꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡ ꯑꯣꯏꯅ ꯁꯣꯜꯂꯨ ꯑꯩꯁꯤ ꯅꯪꯒꯤ ꯅꯋꯥꯅꯤ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯨꯕ ꯁꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯑꯗꯨꯒ ꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯣꯝ ꯅꯃ ꯁꯤꯋꯥꯏ ꯍꯥꯏꯗꯨꯅ ꯁꯣꯟꯈꯤ ꯃꯍꯥꯛꯅ ꯑꯣꯝ ꯅꯃ ꯁꯤꯋꯥꯏ ꯁꯣꯜꯂꯤꯕꯁꯤ ꯀꯔꯣꯔ 110 ꯁꯨꯒꯗꯕ ꯑꯃꯈꯛ ꯋꯥꯠꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯃꯥꯂꯣꯏꯗ ꯂꯩꯔꯤꯕ ꯃꯨꯅꯤꯁꯤꯡ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯂꯥꯏꯁꯣꯟ ꯑꯗꯨ ꯑꯃꯠꯇꯒ ꯁꯣꯟꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡ ꯑꯃꯅ ꯚꯩꯔꯕꯤꯅ ꯁꯤꯗꯨꯅ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯄ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯄ ꯂꯥꯛꯄ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯇꯤꯔꯨꯄꯇꯤꯅꯗꯤ ꯌꯥꯝꯅ ꯅꯣꯛꯅꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯅꯟꯗꯤꯒꯤ ꯃꯅꯥꯀꯣꯡꯗ ꯚꯩꯔꯕꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯈꯪꯍꯧꯗꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤꯗꯨꯗꯒꯤ ꯅꯟꯗꯤ ꯊꯣꯛꯂꯛꯈꯤ ꯅꯟꯗꯤ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯗꯔꯁꯟ ꯑꯁꯤ ꯐꯪꯍꯜꯂꯝꯃꯤ ꯅꯟꯗꯤꯕꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯁꯣꯔꯗ ꯊꯥꯖꯔꯝꯗꯕꯗꯨ ꯏꯁꯣꯔ ꯊꯥꯖꯔꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯍꯤꯃꯥꯂꯣꯏ ꯆꯤꯡ ꯑꯗꯨꯗ ꯒꯨꯔꯨ ꯑꯗꯨꯒꯤ ꯁꯤꯁ꯭ꯌꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯅꯟꯗꯤꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯅꯟꯗꯤꯅ ꯀꯩꯒꯤꯗꯃꯛꯇꯅꯣ ꯐꯠꯇꯕ ꯊꯋꯥꯏꯗꯣ ꯍꯥꯠꯇ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯤ ꯁꯨꯞꯅꯗꯒꯤ ꯚꯩꯔꯕꯤꯅ ꯂꯣꯏꯁꯤꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯟꯗꯤ ꯊꯣꯛꯂꯛꯇꯨꯅ ꯅꯟꯗꯤꯅ ꯚꯩꯔꯕꯤꯕꯨ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯍꯜꯂꯛꯈꯤ ꯚꯩꯔꯕꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯁꯨ ꯃꯍꯥꯛꯀꯤ ꯀꯥꯂꯤ ꯕꯤꯗ꯭ꯌꯥ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥꯂꯤ ꯕꯤꯗ꯭ꯌꯥ ꯑꯗꯨ ꯁꯤꯖꯤꯟꯅꯕꯗꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯞ ꯂꯦꯞꯅꯈꯤ ꯑꯃꯁꯨꯡ ꯃꯅꯥꯗꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯃꯃꯤꯠꯇꯒꯤ ꯏ ꯇꯥꯟꯅꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯤꯁꯨ ꯑꯣꯝ ꯅꯃ ꯁꯤꯋꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯔꯣꯔ 110 ꯁꯣꯟꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯚꯩꯔꯕꯤꯕꯨ ꯄ꯭ꯔꯚꯨ ꯃꯍꯥꯗꯦꯕꯅ ꯗꯔꯁꯟ ꯄꯤꯕ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯗꯦꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯣꯏꯅ ꯈꯨꯔꯨꯝꯅꯔꯝꯃꯤ ꯑꯃꯁꯨꯡ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯗꯦꯕꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯤꯁꯨꯜ ꯑꯗꯨ ꯚꯩꯔꯕꯤꯗ ꯁꯤꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯤꯗ ꯄꯋꯥꯔ ꯑꯃ ꯐꯪꯈꯤ ꯄꯋꯥꯔ ꯑꯗꯨ ꯐꯪꯕꯗꯒꯤ ꯃꯍꯥꯛꯅ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯇꯤꯔꯨꯄꯇꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯇꯤꯔꯨꯄꯇꯤꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯅꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯚꯦꯡꯀꯇꯦꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯂꯥꯕꯛꯁꯅ ꯇꯤꯔꯨꯄꯇꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯁꯪꯁꯀꯥꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯀꯣꯏꯂꯥ ꯑꯗꯨ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯤꯔꯨꯄꯇꯤꯁꯨ ꯀꯄꯥꯜ ꯃꯣꯛꯁ ꯐꯪꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯍꯤꯃꯥꯂꯣꯏ ꯆꯤꯡ ꯑꯗꯨꯗ ꯒꯨꯔꯨ ꯑꯗꯨꯒꯤ ꯁꯤꯁ꯭ꯌꯁꯤꯡ ꯑꯗꯨꯅ ꯍꯪꯂꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯔꯣꯔ 110 ꯑꯁꯤ
ꯃꯍꯥꯗꯦꯕꯒꯤ ꯃꯃꯤꯡꯁꯤ ꯁꯣꯟꯕ ꯇꯧꯔꯒꯗꯤ ꯃꯉꯣꯟꯗ ꯁꯛꯇꯤ ꯐꯪꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯁꯤ ꯚꯩꯔꯕꯤꯁꯤꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯤ ꯇꯧꯕ ꯉꯝꯈꯤꯕꯅꯣ ꯑꯗꯨꯒ ꯒꯨꯔꯨꯗꯦꯕ ꯅꯪꯗꯤ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯕꯅꯤ ꯅꯪꯅ ꯃꯁꯤꯒꯤ ꯁꯛꯇꯤꯁꯤꯅ ꯐꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯒꯤ ꯒꯨꯔꯨꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯍꯟꯗꯛ ꯃꯁꯤ ꯐꯪꯕ ꯉꯝꯖꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯁꯤꯒꯤ ꯃꯄꯣꯛ ꯑꯁꯤꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯃꯥꯡꯊꯛꯀꯤ ꯃꯄꯣꯛ ꯑꯗꯨꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯐꯣꯜ ꯑꯣꯏꯅ ꯃꯍꯥꯛ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯐꯪꯕ ꯉꯝꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯚꯦꯟꯀꯇꯦꯁꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯗꯦꯂꯥ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯚꯩꯔꯕꯤꯁꯨ ꯂꯥꯏ ꯅꯤꯡꯉꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯐꯪꯒꯅꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃ ꯆꯥ ꯊꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯀꯅꯥꯝꯇ ꯌꯥꯎꯗꯕꯤꯗ ꯊꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯤꯁꯤꯡꯗꯤ ꯌꯥꯝꯅ ꯉꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯨꯚꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯑꯣꯗꯦꯂꯥ ꯄꯥꯔꯠ 3 ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯍꯤꯟ ꯑꯃꯁꯨ ꯐꯪꯈꯤ ꯃꯨꯚꯤꯁꯤ ꯀ꯭ꯔꯥꯏꯝ ꯊ꯭ꯔꯤꯂꯔꯗꯒꯤ ꯍꯣꯔꯔꯗ ꯑꯣꯟꯊꯣꯔꯛꯄ ꯑꯃꯁꯨꯡ ꯐꯦꯟꯇꯦꯁꯤ ꯑꯃ ꯑꯣꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯐꯖꯗ꯭ꯔꯦꯍꯦ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯃꯟꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯇꯤꯡ ꯇꯧꯗꯨꯅ ꯃꯨꯚꯤꯁꯤꯕꯨꯗꯤ ꯆꯤꯡꯈꯠꯂꯤꯕꯅꯤ ꯑꯗꯣ ꯃꯨꯚꯤꯁꯤ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ